Ipu amai pibana laisnagi pukninggi wadu ipong phongna khangnamba asida majaibe ma laisnadu ikaire. Khongbi aniduna laimaida taknaraga mamaidu nontharaga khujin siklaga khangle. Kiyambadi irangdu khangjaba nate. Machanupigi ikaijaba mataw aduda moirang ningthaudi momon tawna machanupida amuk yeng kiyambada amuk yeng ipu amai pibada amuk yeng tawduna leire. Kiyamba ningthaudi laisna Rajkumari urubadagi masado pungpang pangsinkre mikup asida kaboda landanaba sinkiba lalonga pumchai chaire. Langi lalongdi lairadana masado lepna mangmangle. Kadomdagi nungshi lambino khangde mikupsida kiyambagi mafamda thonglariba. Nungshi nungon karino haiba khangsadriba maitai ningthau adu ngasidi kege moirang leipak asida laklaga nungshi ipakta iraknare. Punsigi ahanba oina magi thamoida nungshi mami tahanbiriba moirang leipaki majaibe ma laisnabo kana khanghandana kana uhandana thamoi aduda chetna lotlaga thamkhre. Asumna moirang lamdam tungoi naram mapu manai maitai sana leipak tamlakle. Langi sem sabadi loikre adubo maitai safaba kiyambadi leipaki asukluraba tanpham asida thabak amata na changdre. Laisnagi wakhalna machi umduna leiba haurakle chagani thakkani haiba phawba khangjalaktre. Maitai ningthaugi honglakliba mataw asida leipaki famnaiba sing amadi ipu amai pibadi kokta khut hapnare. Asukluraba tanpham asida isu ningthauna asumna leithoklabadi pumnamak soiba tare khanduna ipu adu Maharaj kiyambana chepliba ka aduda changlake. Isu ningthem Ipu amai piba changlakpadu ubada phamungda hiplaga leiramba kiyambadu tapna cheplake. Ipu isu ningthau nanaina pu sananakta lakjari. Kiyamba Maharaj tapna haugatlaga phamung aduda phammi. Ipu phampham langda lengshinbiyu. Amaiba pibadu thariba phida aduda changsilaga phammi aduga masu ningthaubu yamna nungshina yenglaga hankacharake. Ipugi ningthem Handak maraksi isuna awa huijong lang pai mapibu tayang tasoina babu kariginone. Ningthem laibaki jiraba tanpham yoksilaklaba wangle na sida. Mapi mapa oiriba isuna thaudu nungumna tumina laishinbadi. Ima laibak kaibada mateng oiganine. Isu sana pai mapukning phathabiyu. Sana budi tawbiyune ningthem. Kiyamba Maharaj maithong maksinna hairake. Ipu isu ipu kege moirang leipakta khungdoiruba mikup aduda ngasidi nasugi paima pibukse marang ido. Ipu nasugi chingnabase kokhanbiyu. Mitei leipaki laimarel phamthon hanglido ipu. Kiyambagi wado tabada ipu amai pibadu noglai. Isu ningthemna karigi paima pibuk khoirangmano nanaina pu leina. Isu ningthauna phambal langliba maitai sana konungi laimarel phamthon isuna khoidajabi leimana leimaren phamthonda phamduna mapu manai yetka oiga phambal langduna ima leibak ngakpa matam yauredo ningthem. Ipu maitai ningthaugi pukninggi wa pumba khanglaba amaiba pibana makhatana amuk hairake. Isu ibungo nanaina puna ngasidi haukraba yawa khara hankachage. Na pachikna tabigani do lai ningthau. Takpiyu do ipu karamba yawano. Isu ningthemna angang pisak oiringai maitai ningthau korong nongga khredo. Iningthau laikhidraba matungda laimarembisu isubu huntoklamlaga iningthau kitung ina khredo. Iningthau amadi laimarembi laikhidraba matungda nanaina puga kege moirang ningthaugana isu ningthembu sarep kangdon phahalakpanido. Isu sana napan panthau leiringai maja ibema laisnabu hayeng manung matam jaraba matamda pari icha ningthemgi taloi singda chalhanduna mitai sana konungi laimarel phamtol thinto o haiduna mapu moirang ningthauga wari wasak parai chetnaramledo ningthem. Maja ibema laisnagi wafam ase isu ningthemna taloi tungin tamba yaraba matamda napuna yawa phigai senge khanduna asuk kuiba matam ase yawa si phongdoktana lakpanido. Adubu ngasi kauba nungsoida yawa mabu paima pibuk nungda lotuna thamba yarak tredo. Aduna nanai napuna yawa se
ꯍꯪꯀꯠꯆꯕꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯃꯥꯏ ꯄꯤꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯇꯤ ꯍꯔꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯔꯤ꯫ ꯑꯁꯦꯡꯕ ꯌꯥꯋꯥꯔ ꯏꯄꯨ, ꯏꯁꯨ ꯅꯤꯡꯊꯧ ꯁꯥꯐꯕ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅ ꯃꯩꯇꯩ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯜ ꯐꯝ ꯊꯤꯟꯗꯣꯛꯇꯨꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯀꯤ ꯑꯣꯏꯗ ꯉꯥꯟꯊꯣꯏꯔꯅꯤ꯫ ꯁꯣꯏꯐꯗ꯭ꯔꯕ ꯌꯥꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯦꯝ, ꯄꯥꯏꯃꯨꯞꯄꯤꯕꯨ ꯐꯥꯊꯔꯣ꯫ ꯆꯪꯒꯗꯧꯔꯤꯕ ꯂꯥꯟꯖꯪ ꯑꯁꯦ ꯍꯥꯟꯅ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯨꯡꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇ ꯃꯤꯇꯩ ꯐꯝꯅꯥꯏꯕ ꯑꯊꯧꯕꯁꯤꯡ ꯊꯥꯗꯨꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯕꯨ ꯐꯤꯒꯥꯎ ꯁꯥꯅ ꯅꯤꯖꯔꯨꯅꯕ ꯊꯥꯒꯅꯤꯗꯣ꯫ ꯅꯤꯡꯊꯦꯝ, ꯏꯁꯨ ꯑꯅꯤꯒꯤ ꯂꯨꯍꯣꯡꯅꯕ ꯅꯅꯥꯏ ꯅꯄꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯖꯔꯦ꯫ ꯃꯥꯡꯗ ꯇꯥꯔꯤꯕ ꯏꯊꯧꯗꯥꯡ ꯑꯁꯦ ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯒ ꯀꯕꯣ ꯇꯝꯄꯥꯛ ꯀꯜꯍꯧꯁꯤꯅꯦ ꯅꯤꯡꯊꯦꯝ, ꯏꯃꯥ ꯂꯩꯕꯥꯛꯅ ꯌꯥꯏꯐꯔꯦ꯫ ꯏꯄꯨ, ꯀꯕꯣ ꯇꯝꯄꯥꯛꯇ ꯂꯥꯟꯗꯥꯅꯕ ꯃꯩꯇꯩꯒꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯥꯄꯣꯠ ꯂꯥꯟꯄꯣꯠ ꯁꯦꯝ ꯁꯥꯕꯤꯔꯣ ꯏꯄꯨ꯫ ꯐꯒꯅꯤꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯑꯗꯨꯒ ꯏꯄꯨ, ꯋꯥꯐꯝ ꯑꯃꯅ ꯇꯥꯛꯄꯤꯌꯨꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯏꯄꯨ, ꯀꯕꯣ ꯇꯝꯄꯥꯛꯇ ꯂꯥꯟꯗꯥꯗ꯭ꯔꯤꯉꯩ ꯈꯨꯃꯟ ꯅꯤꯡꯊꯧ ꯄꯥꯡꯒꯟꯕꯕꯨ ꯍꯥꯟꯅ ꯈꯨꯗꯨꯝ ꯆꯟꯁꯤꯜꯂꯒꯦ ꯈꯜꯂꯤꯗꯨꯅ ꯁꯨꯅ꯫ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯀꯤ ꯋꯥꯗꯨ ꯇꯥꯕꯗ ꯏꯄꯨ ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯏꯁꯨ ꯅꯤꯡꯊꯦꯝ, ꯀꯔꯤ ꯑꯋꯥꯅꯣ ꯆꯤꯡꯒꯣꯏꯔꯤꯕꯗꯨꯕꯣ? ꯈꯨꯃꯟ ꯅꯤꯡꯊꯧ, ꯈꯨꯃꯟ ꯅꯍꯥ ꯄꯥꯡꯒꯟꯕ, ꯈꯣꯟꯃꯤ ꯂꯥꯟꯃꯤ ꯁꯦꯅꯥ ꯃꯇꯤꯛ ꯆꯥꯅ ꯂꯩꯖꯗꯕ, ꯃꯔꯜ ꯃꯊꯨꯝ ꯂꯩꯖꯗꯕ, ꯌꯥꯝꯅ ꯂꯥꯏꯔꯕ ꯃꯇꯨ ꯁꯣꯟꯕ ꯅꯤꯡꯊꯧꯅꯤ꯫ ꯏꯄꯥ ꯏꯄꯨ ꯍꯥꯛꯇꯛꯇꯒꯤ ꯃꯇꯨ ꯁꯣꯟꯕꯕꯨ ꯅꯩꯍꯠꯄꯤꯕ ꯁꯥꯁꯇ꯭ꯔꯅ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯔꯤꯕ ꯂꯩꯃꯥꯏꯗ ꯃꯌꯦꯛ ꯂꯥꯅ ꯏꯗꯨꯅ ꯊꯅꯝꯃꯤꯗꯣ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯈꯨꯃꯟ ꯅꯍꯥ ꯄꯥꯡꯒꯟꯕ ꯏꯁꯨ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯀꯤ ꯃꯈꯥ ꯊꯥꯕ ꯅꯤꯡꯊꯧ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯈꯔꯒ ꯈꯨꯃꯟ ꯄ꯭ꯔꯖꯥꯁꯤꯡꯒ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯅꯔꯒ ꯑꯗꯨꯛ ꯄꯪꯍꯤꯡ ꯍꯤꯡꯖꯕ ꯅꯤꯡꯊꯧꯅꯤꯗꯣ꯫ ꯑꯗꯨꯅ ꯏꯁꯨ ꯅꯤꯡꯊꯦꯝ, ꯈꯨꯃꯟ ꯅꯍꯥ ꯄꯥꯡꯒꯟꯕꯕꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯈꯨꯃꯟꯒꯤ ꯑꯔꯩꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡ ꯂꯥꯟ ꯄꯥꯡꯅꯅꯕ ꯃꯩꯇꯩ ꯂꯥꯟꯃꯤ ꯊꯥꯗꯨꯅ ꯂꯥꯟꯒꯤ ꯄꯥꯎ ꯄꯤꯔꯨꯕꯅ ꯐꯒꯅꯤ ꯈꯜꯂꯤꯗꯣ꯫ ꯍꯌꯦꯡ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗꯨꯅ ꯈꯨꯃꯟ ꯅꯍꯥ ꯄꯥꯡꯒꯟꯕꯒꯤ ꯄꯥꯡꯒꯟ ꯊꯧꯅꯥ ꯍꯥꯞꯄꯤꯔꯕꯗꯤ ꯈꯨꯃꯟ ꯂꯩꯄꯥꯛ ꯆꯥꯎꯈꯠꯂꯅꯤ꯫ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯔꯕꯗꯤ ꯃꯩꯇꯩ ꯂꯩꯕꯥꯛꯁꯦ ꯍꯦꯟꯅ ꯍꯦꯟꯅ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯕ ꯁꯅꯥ ꯂꯩꯕꯥꯛ ꯏꯔꯩꯄꯥꯛ ꯏꯔꯝꯗꯝ ꯑꯣꯏꯔꯣꯏꯗ꯭ꯔꯅꯤ ꯅꯤꯡꯊꯦꯝ꯫ ꯏꯄꯨ, ꯑꯃꯥꯏꯕꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯈꯥ ꯊꯥꯕ ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯇꯨ ꯁꯣꯟꯕ ꯅꯤꯡꯊꯧ ꯑꯃꯕꯨ ꯇꯨꯍꯠ ꯐꯗꯦꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯂꯦꯞꯄ ꯂꯩꯇꯅ ꯆꯪꯁꯤꯜꯂꯛꯂꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯇꯥꯟꯊꯣꯛꯂꯒ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕ ꯅꯈꯥ ꯊꯥꯕ ꯅꯤꯡꯊꯧꯁꯤꯡ ꯃꯄꯥꯡꯒꯜ ꯀꯜꯍꯜꯂꯨ꯫ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯔꯨ꯫ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯈꯥꯏꯕꯤꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯋꯥꯠꯇ ꯄꯥꯗꯕ ꯅꯤꯡꯊꯧ ꯑꯃꯃꯝ ꯑꯣꯏꯍꯟꯕꯤꯌꯨꯅꯤ ꯏꯁꯨ ꯅꯤꯡꯊꯦꯝ꯫ ꯑꯃꯥꯏꯕ ꯄꯤꯕꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯤꯌꯥꯝꯕꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯊꯔꯒ ꯑꯃꯨꯛ ꯏꯪꯅ ꯃꯣꯃꯣꯟ ꯑꯃ ꯅꯣꯛꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯄꯨ, ꯏꯄꯨꯒꯤ ꯌꯥꯋꯥꯗꯤ ꯁꯣꯏꯐꯗ꯭ꯔꯕ ꯌꯥꯋꯥꯅꯤꯗꯣ꯫ ꯉꯁꯤ ꯀꯧꯕ ꯅꯣꯡꯗꯒꯤ ꯃꯤꯇꯩ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯏꯈꯥ ꯊꯥꯕ ꯅꯤꯡꯊꯧꯁꯤꯡꯕꯨ ꯃꯇꯤꯛ ꯃꯊꯧꯅꯥ ꯂꯩꯕ ꯅꯤꯡꯊꯧ ꯑꯃꯃꯝ ꯑꯣꯏꯅꯕ ꯁꯦꯝꯒꯠ ꯁꯥꯒꯠꯄꯤꯕ ꯍꯧꯔꯒꯅꯤ꯫ ꯁ꯭ꯋꯔꯒꯒꯨꯝꯅ ꯃꯇꯤꯛ ꯃꯉꯥꯜ ꯅꯥꯏꯕ ꯏꯃꯥ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯒꯠꯅꯕ ꯅꯁꯨ ꯅꯤꯡꯊꯦꯝꯅ ꯅꯤꯡꯊꯧꯁꯤꯡꯒꯤ ꯄꯥꯡꯒꯜ ꯊꯧꯅꯥ ꯍꯥꯞꯂꯅꯤ꯫ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯍꯩꯖꯤꯟꯗꯨꯅ ꯅꯤꯡꯊꯧꯁꯤꯡꯕꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯆꯥꯍꯣꯡ ꯉꯥꯍꯣꯡꯕ ꯂꯩꯕꯥꯛ ꯑꯃꯃꯝꯒꯤ ꯅꯤꯡꯊꯧ ꯑꯣꯏꯍꯟꯒꯅꯤ꯫ ꯏꯃꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧꯁꯤꯡꯗ ꯂꯥꯟ ꯄꯥꯡꯂꯛꯅꯕ ꯉꯁꯤꯃꯛ ꯆꯤꯟꯊꯥꯡ ꯂꯥꯎꯔꯒ ꯈꯪꯍꯟꯕꯤꯈ꯭ꯔꯣ ꯏꯄꯨ꯫ ꯅꯅꯥꯏ ꯅꯄꯨꯅ ꯏꯁꯨꯒꯤ ꯑꯄꯥꯝꯕ ꯈꯨꯗꯤꯡ ꯄꯥꯡꯊꯣꯛꯆꯔꯒꯦ꯫ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯒꯤ ꯌꯥꯋꯥ ꯃꯇꯨꯡ ꯏꯟꯅ ꯃꯩꯇꯩ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯤꯟꯊꯥꯡ ꯂꯥꯎꯔꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯇꯥꯗꯕꯁꯨ ꯇꯥꯍꯧꯔꯣ, ꯈꯪꯗꯕꯁꯨ ꯈꯪꯍꯧꯔꯣ꯫ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯌꯥꯊꯪꯅꯦ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯅ ꯏꯃꯥ ꯂꯩꯕꯥꯛ ꯀꯥꯏꯗꯅꯕ ꯑꯅꯧꯕ ꯂꯥꯂꯣꯡ ꯑꯃꯗ ꯂꯥꯟꯗꯥꯒꯗꯧꯔꯦ꯫ ꯃꯩꯇꯩ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯗ ꯄꯥꯜꯂꯤꯕ ꯅꯤꯡꯊꯧꯁꯤꯡꯅ ꯅꯁꯥ ꯅꯁꯥꯒꯤ ꯑꯔꯩꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯦꯅꯥꯒ ꯂꯣꯏꯅꯅ ꯂꯥꯟ ꯄꯥꯡꯂꯒꯗꯕꯅꯤ꯫ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯌꯥꯊꯪꯅꯤ꯫ ꯇꯥꯎ ꯇꯥꯎ ꯇꯥꯎ! ꯆꯤꯟꯊꯥꯡ ꯂꯥꯎꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯩꯇꯩ ꯅꯤꯡꯊꯧꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯗꯔꯕꯥꯔꯗ ꯃꯅꯥꯏ ꯃꯁꯦꯟꯁꯤꯡꯒ ꯂꯥꯟꯗꯥꯒꯗꯧꯔꯤꯕꯁꯤ ꯀꯔꯝꯕ ꯂꯩꯄꯥꯛꯄꯨ ꯑꯣꯏꯔꯤꯒꯕ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯤ꯫ ꯈꯨꯃꯟ ꯅꯍꯥ ꯄꯥꯡꯒꯟꯕꯁꯨ ꯂꯥꯟ ꯄꯥꯡꯗꯕ ꯌꯥꯗꯦ, ꯏꯃꯥ ꯂꯩꯄꯥꯛ ꯀꯥꯏꯕ ꯌꯥꯗꯦ ꯈꯟꯗꯨꯅ ꯃꯥꯒꯤ ꯑꯔꯩꯕ ꯈꯣꯡꯃꯤ ꯂꯥꯟꯃꯤ ꯁꯦꯅꯥꯁꯤꯡ ꯇꯥꯁꯤꯟ ꯈꯣꯝꯖꯤꯟꯕ ꯂꯣꯏꯈ꯭ꯔꯦ꯫ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯅ ꯂꯥꯟꯒꯤ ꯃꯇꯝꯁꯨ ꯂꯦꯞꯈ꯭ꯔꯦ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡꯅ ꯀꯕꯣ ꯇꯝꯄꯥꯛꯀꯤ ꯑꯀꯣꯏꯕꯗ ꯂꯥꯞꯇꯛꯅ ꯀꯣꯏꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯉꯝꯈꯩ ꯉꯥꯛꯂꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯅꯣꯡꯄꯣꯛ ꯊꯣꯡ ꯑꯃꯗꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯅꯤꯃꯛ ꯂꯣꯟꯈ꯭ꯔꯦ꯫
ꯅꯣꯡꯃ ꯅꯤꯅꯤ ꯑꯁꯤꯗ ꯀꯕꯣ ꯇꯝꯄꯥꯛꯇ ꯑꯣꯏꯔꯛꯂꯤꯕ ꯃꯑꯣꯡ ꯑꯃꯗꯤ ꯅꯣꯡꯄꯣꯛꯊꯣꯡ ꯅꯣꯡꯆꯨꯞꯊꯣꯡ ꯑꯅꯤꯁꯤ ꯃꯩꯇꯩ ꯂꯥꯟꯃꯤꯅ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯦ꯫ ꯀꯕꯣ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯇꯣꯞ ꯃꯤꯌꯥꯟꯆꯥꯁꯤꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯊꯤꯡꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯗꯤ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯂꯤ꯫ ꯍꯧꯖꯤꯛꯃꯛꯀꯤ ꯑꯣꯏꯅꯗꯤ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯕꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯧꯗ꯭ꯔꯤꯕꯅꯤ꯫ ꯂꯣꯏꯄꯣꯠ ꯀꯥꯕ ꯂꯦꯞꯂꯕ ꯃꯇꯨꯡꯗ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯒ ꯂꯧꯊꯨꯅꯔꯒ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯒꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯈꯨꯃꯥꯡ ꯆꯥꯎꯁꯤꯟꯕꯅ ꯍꯥꯟꯈ꯭ꯔꯦ꯫ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯒꯤ ꯑꯁꯥ ꯄꯨꯝꯕ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯊꯔꯛꯂꯦ꯫ ꯀꯕꯣ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯁꯨ ꯂꯥꯟꯒꯤ ꯁꯦꯝ ꯁꯥꯔꯒ ꯂꯥꯛꯄ ꯅꯠꯇꯦ, ꯀꯕꯣ ꯅꯤꯡꯊꯧꯗ ꯏꯟꯁꯤꯜꯂꯒ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯂꯥꯟꯗꯥꯍꯟꯒꯦ, ꯀꯪꯂꯩꯄꯥꯛ ꯃꯆꯦꯠ ꯇꯥꯅ ꯊꯨꯒꯥꯏꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤꯕꯅꯤ꯫ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯂꯒ ꯂꯥꯛꯄ ꯅꯠꯇꯕꯅ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯗꯨ ꯅꯣꯡꯃꯩ ꯒꯨꯂꯤ ꯕꯣꯝ ꯇꯣꯞ ꯃꯇꯤꯛ ꯆꯥꯅ ꯍꯣꯟꯖꯤꯜꯂꯒ ꯂꯩꯈꯤꯕꯁꯨ ꯅꯠꯇꯦ꯫ ꯃꯁꯥ ꯉꯥꯛꯊꯣꯛꯅꯕ ꯅꯣꯡꯃꯩ ꯒꯨꯂꯤ ꯕꯣꯝ ꯇꯣꯞ ꯈꯔ ꯈꯛꯇꯃꯛ ꯂꯣꯏꯅꯔꯒ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯅ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒ ꯂꯥꯟ ꯃꯥꯌꯣꯛꯅꯕꯗꯤ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡ ꯁꯥꯊꯤꯅ ꯃꯥꯏꯊꯤꯔꯅꯤ꯫ ꯂꯥꯟꯒꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯀꯕꯣ ꯇꯝꯄꯥꯛꯇ ꯊꯥꯖꯤꯜꯂꯛꯅꯕ ꯍꯥꯏꯈꯤꯕ ꯑꯗꯨꯁꯨ ꯂꯩꯄꯥꯛ ꯑꯃꯒ ꯇꯥꯟꯅꯔꯒ ꯁꯤꯟꯅꯗꯨꯅ ꯆꯪꯂꯛꯄ ꯂꯥꯂꯣꯡ ꯅꯠꯇꯕꯅ ꯃꯗꯨꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯀꯕꯣ ꯅꯤꯡꯊꯧ ꯑꯃꯗꯤ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡ ꯀꯝꯗꯧꯕ ꯇꯥꯏ? ꯕꯔꯃꯤꯁ ꯂꯥꯟꯃꯤꯒꯤ ꯃꯀꯣꯛ ꯍꯥꯏ ꯀꯝꯔꯥꯠ ꯊꯥꯡꯁꯨꯏ ꯌꯥꯝꯅ ꯃꯊꯥ ꯁꯥꯅ ꯀꯕꯣꯒꯤ ꯗꯔꯕꯥꯔ ꯂꯣꯏꯁꯪꯗ ꯂꯥꯟꯃꯤ ꯑꯅꯤꯒ ꯆꯪꯂꯛꯏ꯫ ꯊꯥꯡꯁꯨꯏꯅ, "ꯑꯔꯦ ꯀꯤꯡ ꯂꯥꯟꯕꯣꯏ, ꯃꯩꯇꯩꯒꯤ ꯅꯣꯔꯠ AOC ꯑꯣꯔ ꯁꯥꯎꯠ AOC ꯀ꯭ꯂꯣꯖ ꯇꯧꯈ꯭ꯔꯦ꯫ ꯑꯩꯈꯣꯏ ꯀꯔꯝꯅ ꯊꯣꯛꯀꯅꯤ? ꯏꯔꯩꯄꯥꯛꯇ ꯀꯔꯝꯅ ꯍꯟꯒꯅꯤ? ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯀꯣꯔꯤ ꯑꯣꯏꯔꯦ꯫ ꯃꯩꯇꯩ ꯀꯤꯡ ꯀꯤꯌꯥꯝꯕꯒꯤ ꯃꯈꯨꯠꯇ ꯑꯩꯈꯣꯏ ꯃꯥꯏꯊꯤꯔꯦ꯫ ꯃꯍꯥꯔꯥꯖꯀꯤ ꯕ꯭ꯔꯦꯟꯗꯨ ꯌꯨꯁ ꯇꯧꯔꯣ, ꯑꯩꯈꯣꯏꯕꯨ ꯀꯜꯂꯣ꯫ ꯃꯍꯥꯔꯥꯖ, ꯃꯤꯟꯁ ꯑꯃ ꯄꯤꯔꯣꯅꯦ, ꯑꯃ ꯁꯤꯜꯂꯣꯅꯦ꯫ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ? ꯈꯜꯂꯣ, ꯑꯩꯈꯣꯏꯕꯨ ꯀꯟꯕꯅ ꯀꯤꯡ ꯂꯥꯟꯕꯒꯤ ꯑꯐꯕ ꯑꯣꯏꯔꯦꯅꯦꯀꯣ, ꯑꯩꯈꯣꯏꯕꯨ ꯍꯦꯜꯞ ꯇꯧꯔꯣꯅꯦ꯫ ꯃꯀꯣꯛ ꯄꯥꯏꯔꯒ ꯈꯥꯡꯂꯕ ꯂꯥꯟꯕꯣꯏ ꯅꯤꯡꯊꯧꯗꯨ ꯃꯔꯣꯟ ꯈꯣꯏꯔꯤ ꯍꯥꯏꯔꯛꯏ꯫ "ꯀꯝꯔꯥꯠ ꯊꯥꯡꯁꯣꯏ, ꯑꯩꯈꯣꯏꯅ ꯀꯟꯕꯒ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯀꯟꯕꯒ ꯌꯥꯝ ꯈꯦꯠꯅꯕꯅꯦꯀꯣ꯫ ꯃꯩꯇꯩ ꯅꯤꯡꯊꯧꯗꯤ ꯂꯥꯏꯃꯛꯅꯤ ꯍꯥꯏꯅꯕꯅꯦ꯫ ꯑꯗꯨꯅꯀꯣ, ꯂꯥꯟꯕꯣꯏꯒꯤ ꯄꯨꯛꯅꯤꯡꯒꯤ ꯋꯥꯗꯣ ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯂꯣꯏꯅ ꯎꯕꯤꯕ꯫ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯅ ꯃꯤꯇꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯣꯏꯄꯣꯠ ꯀꯥꯗꯕꯁꯦ ꯂꯥꯟꯕꯣꯏꯅ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯌꯥꯠꯄ ꯍꯧꯕꯅꯦ ꯍꯥꯏꯕꯁꯤ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯃꯕꯨꯛꯅ ꯎꯈꯤꯕꯅꯦ꯫ ꯑꯗꯨꯅꯀꯣ, ꯀꯤꯌꯥꯝꯕ ꯅꯤꯡꯊꯧꯅ ꯀꯕꯣꯗ ꯂꯥꯟꯗꯥꯅꯕ ꯁꯦꯝ ꯁꯥꯕ ꯂꯣꯏꯕꯅꯤꯅꯦ꯫ ꯑꯩꯁꯨ ꯈꯪꯗꯦ ꯀꯔꯤ ꯇꯧꯒꯗ꯭ꯔꯥ ꯍꯥꯏꯕꯗꯣ꯫ ꯑꯔꯦ ꯀꯤꯡ ꯂꯥꯟꯕꯣꯏ, ꯇꯟꯖꯥꯁꯦ ꯌꯧꯔꯕꯗ ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯍꯥꯏꯕ꯭ꯔꯥ? ꯃꯩꯇꯩ ꯁꯥꯐꯕꯁꯤꯡꯒꯤ ꯃꯔꯛꯇ ꯁ꯭ꯄꯥꯏ ꯑꯃ ꯊꯝꯂꯣꯅꯦ꯫ ꯄꯩꯁꯥ ꯃꯌꯥꯝ ꯄꯤꯒꯦ ꯍꯥꯏꯔꯣ? ꯐꯝ ꯆꯥꯎꯅ ꯄꯤꯒꯦ ꯍꯥꯏꯔꯣ? ꯄꯩꯁꯥ ꯁꯅꯥ ꯃꯌꯥꯝ ꯑꯃ ꯄꯤꯁꯤꯜꯂꯣ꯫ ꯅꯣꯔꯠ AOC ꯑꯣꯔ ꯁꯥꯎꯠ AOC ꯇꯨꯃꯤꯟꯅ ꯍꯥꯡꯂꯣ ꯍꯥꯏꯔꯣ? ꯑꯩꯈꯣꯏ ꯊꯣꯛꯍꯜꯂꯣꯅꯦ ꯂꯥꯟꯕꯣꯏ꯫ ꯅꯪꯒꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯨ ꯐꯔꯦꯅꯦ꯫ ꯑꯠꯆꯥ, ꯒꯨꯗ ꯑꯥꯏꯗꯤꯌꯥ꯫ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯗꯨ ꯕꯔꯃꯤꯁ ꯂꯥꯟꯃꯤ ꯑꯅꯤ ꯑꯍꯨꯝꯒ ꯖꯪꯒꯜ ꯂꯣꯝꯗ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯆꯤꯠ ꯑꯀꯣꯝ ꯌꯦꯡꯒꯦ ꯈꯟꯗꯨꯅ ꯁꯒꯣꯜ ꯇꯣꯡꯂꯒ ꯊꯣꯛꯂꯛꯏ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡ ꯂꯥꯞꯇꯛꯅ ꯆꯥꯏꯊꯣꯛꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯑꯁꯨꯛꯄ ꯖꯪꯒꯜ ꯑꯗꯨꯗ ꯁꯒꯣꯜꯗꯨ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯆꯤꯠ ꯑꯀꯣꯝ ꯂꯥꯛꯄ ꯌꯦꯡꯕ ꯑꯣꯏꯅ ꯑꯁꯨꯛꯄ ꯖꯪꯒꯜ ꯑꯗꯨꯗ ꯂꯨꯝꯂꯒ ꯂꯩꯔꯦ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯒ꯭ꯔꯨꯞ ꯁꯒꯣꯜ ꯇꯣꯡꯂꯒ ꯆꯠꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯒꯤ ꯃꯇꯝꯗꯅꯤ ꯃꯤꯇꯩ ꯂꯥꯟꯃꯤ ꯑꯃꯈꯛ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯂꯤꯕ ꯑꯗꯨ ꯎꯔꯦ꯫ ꯇꯥꯂꯛ ꯑꯣꯏꯕꯒ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯄ ꯃꯄꯥ ꯆꯥꯅꯈꯤꯕꯅ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯃꯈꯛ ꯁꯒꯣꯜ ꯇꯣꯡꯂꯒ ꯂꯥꯛꯈꯤꯕꯗꯨ ꯂꯥꯞꯇꯛꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡꯅ ꯎꯕ ꯐꯪꯈꯤꯗꯕꯅꯤ꯫ ꯇꯟꯖꯥꯗꯨ ꯅꯥꯟꯊꯣꯛꯈꯤꯗꯅꯕ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯕꯣꯏ ꯑꯃꯗꯤ ꯕꯔꯃꯤꯁ ꯂꯥꯟꯃꯤ ꯑꯅꯤ ꯑꯗꯨꯒ ꯑꯁꯨꯛꯄ ꯖꯪꯒꯜ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯊꯠꯂꯒ ꯂꯩꯔꯦ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯗꯨꯁꯨ ꯃꯤꯇꯣꯞ ꯂꯩꯕ ꯃꯥꯜꯂꯤ ꯈꯟꯗꯨꯅ ꯁꯒꯣꯜꯗꯨ ꯇꯞꯅ ꯊꯧꯖꯤꯜꯂꯛꯏ꯫ ꯂꯝꯕꯤ ꯃꯌꯥꯏꯗ ꯁꯒꯣꯜ ꯃꯊꯛꯇ ꯐꯝꯂꯒ ꯂꯩꯔꯝꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤ ꯑꯃꯅ ꯁꯒꯣꯜ ꯃꯊꯛꯇꯒꯤ ꯐꯟ ꯆꯣꯡꯊꯔꯒ ꯃꯩꯇꯩ ꯂꯥꯟꯖꯥꯕꯒꯤ ꯁꯒꯣꯜ ꯆꯨꯞꯂꯤ ꯑꯗꯨꯕꯨ ꯇꯥꯞ ꯄꯥꯏꯈ꯭ꯔꯦ꯫ ꯑꯗꯨꯒ ꯁꯒꯣꯜ ꯃꯊꯛꯇ ꯐꯟ ꯆꯣꯡꯈꯠꯂꯒ ꯃꯩꯇꯩ ꯂꯥꯟꯖꯥꯕ ꯑꯗꯨꯒꯤ ꯃꯈ꯭ꯋꯥꯡꯗ ꯇꯥꯞ ꯀꯣꯟꯁꯤꯜꯂꯒ ꯁꯒꯣꯜꯗꯨ ꯀꯕꯣꯒꯤ ꯀꯣꯅꯨꯡ ꯃꯅꯨꯡ ꯇꯝꯅ ꯊꯧꯖꯤꯟꯈ꯭ꯔꯦ꯫ ꯀꯣꯅꯨꯡꯒꯤ ꯗꯔꯕꯥꯔ ꯃꯌꯥꯏ ꯑꯗꯨꯗ ꯃꯩꯇꯩ ꯂꯥꯟꯖꯥꯕꯗꯨ ꯂꯥꯟꯐꯥ ꯑꯣꯏꯔꯦ ꯗꯔꯕꯥꯔ ꯃꯌꯥꯏꯗꯨꯗ ꯃꯃꯥꯏꯗꯨ ꯅꯣꯟꯊꯔꯒ ꯇꯨꯃꯤꯟꯅ ꯐꯝꯂꯤ꯫ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯅ ꯂꯥꯟꯐꯥ ꯑꯣꯏꯔꯕ ꯃꯩꯇꯩ ꯂꯥꯟꯖꯥꯕꯗꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, "ꯃꯩꯇꯩ ꯑꯊꯧꯕ, ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯍꯥꯠꯀꯦ ꯇꯨꯞꯀꯦ ꯍꯥꯏꯗꯨꯅ ꯀꯕꯣꯗ ꯂꯥꯟꯐꯥ ꯑꯣꯏꯕ ꯅꯠꯇꯦ꯫ ꯑꯗꯨꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯑꯩꯕꯨ ꯐꯥꯔꯒ ꯅꯪꯒꯤ ꯗꯔꯕꯥꯔꯗ ꯂꯥꯟꯐꯥ ꯑꯣꯏꯔꯤꯕ? ꯃꯩꯇꯩ ꯑꯊꯧꯕ, ꯅꯪ ꯀꯅꯥꯅꯣ? ꯅꯪꯒꯤ ꯄꯔꯤꯆꯣꯏ ꯍꯥꯟꯅ ꯇꯥꯛꯄꯤꯌꯨꯅꯦ꯫ ꯑꯩ ꯈꯦꯂꯦꯝꯕꯅꯤ,
ꯃꯩꯇꯩ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯆꯧꯕ ꯐꯝ ꯄꯨꯔꯤꯕ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯊꯧꯕ ꯈꯦꯂꯦꯝꯕꯅꯤ꯫ ꯍꯥꯏꯌꯨ ꯂꯥꯟꯕꯣꯏ, ꯅꯪꯅ ꯑꯩꯕꯨ ꯂꯥꯟꯐꯥ ꯑꯣꯏꯕꯗꯤ ꯀꯔꯤ ꯊꯧꯒꯤꯅꯣ? ꯈꯦꯂꯦꯝꯄꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯉꯝꯒꯗ꯭ꯔꯥ? ꯀꯔꯝꯕ ꯃꯇꯦꯡ? ꯀꯔꯤ ꯃꯔꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯧꯔꯤꯕ? ꯈꯦꯂꯦꯝꯄꯥ, ꯀꯕꯣ ꯅꯤꯡꯊꯧ ꯑꯩꯅ ꯀꯕꯣ ꯇꯝꯄꯥꯛ ꯑꯋꯥ ꯍꯨꯏꯆꯣꯡ ꯂꯥꯡꯗꯨꯅ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯂꯣꯏꯄꯣꯠ ꯀꯥꯕ ꯂꯦꯞꯄꯤꯕꯒꯤꯀꯣ, ꯑꯗꯨꯗꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯅ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯕꯨ ꯃꯕꯨꯛꯇ ꯁꯥꯎꯕꯤꯕꯀꯣ, ꯑꯗꯨꯒꯤ ꯅꯣꯡꯆꯨꯞ ꯊꯣꯡꯁꯨ ꯂꯣꯟꯕꯤꯕ, ꯅꯣꯡꯄꯣꯛ ꯊꯣꯡꯁꯨ ꯂꯣꯟꯕꯤꯕ ꯑꯩꯒꯤ ꯂꯩꯄꯥꯛꯇ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯂꯂꯣꯟꯕ ꯂꯥꯛꯄꯤꯕꯅꯦ꯫ ꯑꯗꯣ ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯂꯝꯈꯩ ꯑꯣꯏꯔꯤꯕ ꯊꯣꯡ ꯑꯅꯤꯁꯦ ꯂꯣꯟꯕꯅꯤꯅ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯃꯔꯩꯄꯥꯛꯇ ꯍꯟꯕꯁꯨ ꯌꯥꯗꯕꯅꯦꯀꯣ꯫ ꯑꯗꯨꯅꯀꯣ ꯑꯩꯒꯤ ꯃꯀꯣꯛꯁꯦ ꯌꯥꯝ ꯁꯥꯕ ꯑꯣꯏꯕꯅꯦ꯫ ꯃꯩꯇꯩ ꯑꯊꯧꯕ, ꯂꯥꯟꯕꯣꯏꯅꯀꯣ ꯃꯩꯇꯩ ꯑꯊꯧꯕꯗ ꯁꯅꯥ ꯈꯧꯖꯥꯎ ꯂꯨꯄꯥ ꯈꯧꯖꯥꯎ ꯀꯠꯄꯤꯒꯦ꯫ ꯅꯣꯡꯆꯨꯞ ꯊꯣꯡꯁꯦ ꯍꯥꯡꯕꯤꯌꯣꯅꯦ꯫ ꯅꯣꯡꯆꯨꯞ ꯊꯣꯡꯁꯦ ꯍꯥꯡꯂꯒ ꯑꯩꯒꯤ ꯂꯩꯄꯥꯛꯇ ꯂꯩꯔꯤꯕ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯑꯁꯦ ꯃꯔꯩꯄꯥꯛꯇ ꯍꯜꯍꯟꯕꯤꯒꯦ꯫ ꯅꯣꯡꯆꯨꯞ ꯊꯣꯡ ꯍꯥꯡꯕꯤꯌꯣꯅꯦ꯫ ꯀꯔꯤ? ꯃꯤꯅꯥꯏ ꯃꯆꯥ, ꯂꯩꯄꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯑꯗꯨꯛꯅ ꯆꯤꯟꯊꯤꯕ! ꯃꯩꯇꯩ ꯅꯤꯡꯊꯧꯅ ꯀꯕꯣ ꯂꯩꯄꯥꯛꯇ ꯂꯥꯟ ꯁꯤꯡꯅꯈꯤꯕ꯭ꯔꯥ? ꯀꯕꯣꯅ ꯃꯩꯇꯩ ꯂꯩꯄꯥꯛꯇ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯄꯣꯠ ꯀꯥꯔꯛꯂꯔꯣꯏ꯫ ꯀꯕꯣ ꯂꯩꯄꯥꯛ ꯀꯅꯥꯒꯤꯁꯨ ꯃꯈꯥ ꯄꯣꯟꯗ꯭ꯔꯦ ꯍꯥꯏꯅ ꯅꯈꯧ ꯄꯣꯡꯅ ꯉꯥꯡꯈꯤꯕꯗꯣ ꯀꯥꯎꯕ꯭ꯔꯥ ꯍꯦ? ꯃꯤꯅꯥꯏ ꯃꯆꯥ, ꯀꯕꯣ ꯂꯩꯄꯥꯛ ꯑꯋꯥ ꯍꯨꯏꯖꯣꯡ ꯂꯥꯡꯕꯗꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯇꯕꯅꯤ ꯍꯥꯏꯖꯕꯁꯨ ꯁꯥꯏ꯫ ꯆꯤꯟꯊꯤꯕ! ꯏꯅꯤꯡꯊꯧꯒꯤ ꯁꯅꯥꯃꯥꯡꯗ ꯍꯥꯏꯔꯝꯕ ꯊꯣꯛꯂꯕꯗꯤ ꯈꯨꯗꯛꯇ ꯂꯨꯔꯦꯟ ꯀꯛꯂꯝꯒꯗꯕꯅꯤ꯫ ꯅꯨꯄꯥ ꯑꯣꯏꯅ ꯄꯣꯛꯂꯒ ꯅꯔꯩ ꯑꯅꯤ ꯂꯣꯡꯕ ꯂꯥꯟꯒꯤ ꯂꯥꯂꯣꯡꯗꯤ ꯀꯕꯣ ꯅꯤꯡꯊꯧ ꯅꯪꯅ ꯌꯥꯠꯄ ꯍꯧꯔꯛꯄꯅꯤ꯫ ꯁ꯭ꯔꯤꯖꯨꯠ ꯃꯍꯥꯔꯥꯖꯅ ꯀꯕꯣ ꯇꯝꯄꯥꯛꯇ ꯂꯥꯟ ꯁꯤꯡꯅꯈꯤꯕ ꯂꯩꯇꯦ꯫ ꯏꯅꯤꯡꯊꯧꯅ ꯂꯥꯟ ꯄꯥꯝꯂꯝꯕ ꯊꯣꯛꯂꯕꯗꯤ ꯆꯍꯤ 3 ꯂꯣꯏꯄꯣꯠ ꯀꯥꯕ ꯂꯦꯞꯈꯤꯕ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯟꯗꯥꯔꯛꯄ ꯌꯥꯔꯦ꯫ ꯑꯗꯨꯕꯨ ꯃꯈꯥ ꯊꯥꯕ ꯂꯩꯄꯥꯛ ꯀꯕꯣ ꯇꯝꯄꯥꯛ ꯑꯋꯥ ꯑꯅꯥ ꯅꯪꯂꯦ ꯈꯔ ꯁꯥꯐꯔꯛꯄ ꯆꯍꯤꯗ ꯂꯣꯏꯄꯣꯠꯇꯨ ꯃꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯀꯥꯖꯔꯛꯀꯅꯤ ꯈꯟꯗꯨꯅ ꯏꯅꯤꯡꯊꯧꯅ ꯁꯥꯡꯂꯕ ꯆꯍꯤ 3ꯒꯤ ꯃꯇꯝ ꯑꯁꯦ ꯉꯥꯛꯄꯤꯔꯒ ꯂꯥꯛꯄꯅꯤ꯫ ꯑꯗꯨꯒ ꯃꯤꯅꯥꯏ ꯃꯆꯥ ꯅꯪꯅꯁꯨ ꯃꯤꯈꯥ ꯄꯣꯟꯗꯕ ꯂꯩꯄꯥꯛ ꯑꯣꯏ ꯂꯣꯏꯄꯣꯠ ꯀꯥꯕ ꯂꯦꯞꯂꯦ ꯍꯥꯏꯕꯁꯨ ꯁꯥꯏ꯫ ꯀꯔꯤ ꯅꯇꯤꯛ ꯅꯊꯧꯅꯥ ꯂꯩꯗꯨꯅ ꯐꯨꯔꯨꯞ ꯃꯆꯥ ꯑꯃꯒꯤ ꯅꯤꯡꯊꯧ ꯅꯪꯅ ꯆꯥꯎꯔꯕ ꯁꯅꯥ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯕꯨ ꯁꯤꯡꯅꯒꯦ ꯈꯜꯂꯤ? ꯃꯤꯅꯥꯏ ꯃꯆꯥ, ꯃꯤꯊꯤꯕꯣꯡ ꯃꯤꯇꯝꯕꯥꯜ ꯑꯁꯤꯗꯤ! ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯂꯩꯄꯥꯛ ꯑꯃꯒꯤ ꯃꯈꯥꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯂꯩꯄꯥꯛ ꯉꯥꯛꯄ ꯇꯥꯔꯕꯗꯤ ꯆꯪꯖꯐꯝ ꯄꯤꯕꯤꯔꯤꯕ ꯂꯩꯄꯥꯛ ꯑꯗꯨꯗ ꯂꯣꯏꯄꯣꯠ ꯀꯥꯐꯝ ꯊꯣꯛꯄꯅꯤꯅꯦ꯫ ꯈꯦꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯗꯨ ꯈꯔ ꯇꯞꯊꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯦꯂꯦꯝꯄꯥ, ꯃꯩꯇꯩ ꯑꯊꯧꯕꯅ ꯉꯥꯡꯕ ꯋꯥꯗꯤ ꯂꯣꯏꯅ ꯆꯨꯝꯕꯤꯕ꯫ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯅꯁꯨꯀꯣ ꯃꯩꯇꯩ ꯅꯤꯡꯊꯧꯗ ꯌꯥꯝꯅ ꯂꯥꯟꯕ ꯑꯣꯏꯕꯅꯤꯅꯦ꯫ ꯃꯊꯪꯒꯤ ꯆꯍꯤꯗꯗꯤꯀꯣ ꯂꯣꯏꯄꯣꯠ ꯀꯥꯕ ꯍꯧꯔꯒꯦ ꯍꯥꯏꯗꯨꯅꯁꯨ ꯂꯥꯟꯄꯣꯏꯒꯤ ꯃꯕꯨꯛꯇ ꯈꯟꯕꯅꯦ꯫ ꯃꯩꯇꯩ ꯑꯊꯧꯕ, ꯂꯥꯟꯄꯣꯏꯅ ꯌꯥꯝꯅ ꯂꯥꯟꯕꯅꯤꯅꯦ꯫ ꯅꯣꯡꯆꯨꯞ ꯊꯣꯡꯁꯦ ꯍꯥꯡꯕꯤꯌꯣ꯫ ꯂꯥꯟꯄꯣꯏꯅ ꯃꯩꯇꯩ ꯑꯊꯧꯕꯗ ꯍꯟꯅ ꯍꯟꯅ ꯍꯥꯏꯖꯕꯅꯤꯀꯣ, ꯃꯩꯇꯩꯁꯤꯡꯗꯤꯀꯣ ꯃꯤꯅꯨꯡꯁꯤ ꯌꯥꯝ ꯆꯥꯎꯕꯅꯦ꯫ ꯍꯥꯏꯖꯔꯛꯄ ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯑꯗꯨꯝ ꯉꯥꯛꯄꯤꯕ ꯉꯝꯕꯅꯦ꯫ ꯃꯩꯇꯩꯗꯤ ꯂꯥꯟꯄꯣꯏꯅꯁꯨ ꯃꯩꯇꯩ ꯑꯊꯧꯕ ꯍꯥꯏꯅ ꯍꯟꯅ ꯍꯥꯏꯖꯕꯅꯤꯀꯣ꯫ ꯅꯣꯡꯆꯨꯞ ꯊꯣꯡ ꯍꯥꯡꯕꯤꯌꯣꯅꯦ꯫ ꯆꯪꯖꯔꯛꯂꯕ ꯍꯥꯏꯖꯔꯛꯂꯕ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯤꯅꯨꯡꯁꯤ ꯆꯥꯎꯕ ꯃꯩꯇꯩꯅ ꯁꯥꯎꯔꯛꯂꯕꯗꯤ ꯃꯈꯩ ꯐꯪꯅ ꯁꯥꯎ꯫ ꯅꯨꯡ ꯑꯇꯦꯛꯄꯅ ꯁꯝꯖꯤꯟꯕ ꯌꯥꯗꯕꯒꯨꯝ ꯃꯩꯇꯩꯅ ꯁꯥꯎꯈ꯭ꯔꯕꯗꯤ ꯇꯥꯁꯤꯟꯅꯕ ꯌꯥꯗꯦ, ꯇꯥꯏꯁꯤꯟꯅꯕ ꯌꯥꯗꯦ꯫ ꯃꯁꯤꯃꯗꯤ ꯁꯩꯗꯥꯡꯕ ꯅꯤꯡꯊꯧ ꯅꯪ ꯈꯪꯗꯕ꯭ꯔꯥ? ꯂꯥꯟꯕꯣꯏꯗꯨ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯀꯝꯔꯥꯠ ꯊꯥꯡꯁꯣꯏ ꯈꯦꯂꯦꯝꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯗꯔꯕꯥꯔ ꯃꯌꯥꯏ ꯑꯗꯨꯗ ꯃꯥꯌꯣꯛꯅꯅ ꯐꯝꯂꯒ ꯊꯥꯡꯁꯨꯏꯅ ꯈꯦꯂꯦꯝꯕꯕꯨ ꯊꯦꯝꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯔꯦ ꯃꯩꯇꯩ ꯑꯉꯝꯕ, ꯑꯩꯈꯣꯏ ꯕꯔꯃꯤꯁꯤꯡ ꯃꯅꯤꯄꯨꯔꯗ ꯋꯥꯔ ꯂꯥꯛꯄ ꯅꯠꯇ꯭ꯔꯦ, ꯑꯩꯈꯣꯏ ꯕꯤꯖꯤꯅꯦꯁ ꯂꯥꯛꯄ ꯑꯣꯏꯔꯤꯅꯤ꯫ ꯀꯤꯡ ꯂꯥꯟꯕꯣꯏꯒ ꯑꯩꯈꯣꯏꯒꯤ ꯕꯔꯃꯤꯁꯤꯡꯒ ꯂꯣꯡ ꯇꯔꯝ ꯑꯣꯏꯅ ꯕꯤꯖꯤꯅꯦꯁꯀꯤ ꯀꯟꯇ꯭ꯔꯦꯛ ꯁꯥꯏꯟ ꯇꯧꯅꯕ ꯑꯣꯏꯔꯤꯅꯤ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯄ ꯑꯣꯏꯔꯦ, ꯋꯥꯔ ꯅꯠꯇ꯭ꯔꯦ꯫ ꯑꯊꯧꯕ, ꯑꯩꯈꯣꯏꯒꯤ ꯍꯦꯜꯞ ꯇꯧꯔꯣꯅꯦ, ꯑꯩꯈꯣꯏ ꯋꯥꯔ ꯄꯥꯝꯗꯕ ꯑꯣꯏꯔꯤꯅꯦ꯫ ꯁꯥꯎꯠ AOC ꯑꯣꯄꯟ ꯇꯧꯕꯤꯌꯣ, ꯑꯩꯈꯣꯏ ꯃꯥꯗꯔꯂꯦꯟꯗ ꯍꯟꯒꯦ꯫ ꯊꯥꯡꯁꯨꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯈꯦꯂꯦꯝꯕꯅ ꯎꯁꯤꯠꯇꯅ ꯅꯣꯛꯏ꯫ ꯅꯣꯛꯅꯤꯡꯉꯤ, ꯑꯗꯨꯛ ꯃꯔꯧ ꯆꯥꯎꯕ ꯀꯕꯣ ꯅꯤꯡꯊꯧ ꯁꯥꯏꯗꯥꯡꯕ ꯂꯥꯟꯕꯣꯏꯒ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯒꯅ ꯁꯤꯟꯅꯔꯤꯕ ꯂꯥꯂꯣꯡꯁꯤꯡ ꯃꯩꯇꯩꯁꯤꯡꯅ ꯁꯤꯠ ꯅꯥꯟꯅ ꯎꯕ ꯐꯪꯏ ꯍꯥꯏꯕꯁꯤ ꯈꯪꯉꯨꯅꯦꯍꯦ꯫ ꯀꯃꯔꯥꯠ, ꯆꯪꯖꯔꯛꯄ ꯃꯤꯕꯨ ꯉꯥꯛꯄꯤꯕ ꯉꯝꯕ ꯃꯩꯇꯩꯅꯤ꯫ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒꯦ ꯍꯥꯏꯗꯨꯅ ꯆꯦꯠꯅ ꯂꯣꯟꯈ꯭ꯔꯕ ꯊꯣꯡ ꯑꯅꯤ ꯑꯁꯤ ꯑꯩꯅ ꯀꯔꯤ ꯏꯇꯤꯛ ꯂꯩꯗꯨꯅ ꯍꯥꯡꯗꯨꯅ ꯅꯊ꯭ꯋꯥꯏ ꯍꯤꯡꯍꯜꯂꯕꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠ ꯃꯩꯇꯩ ꯁꯅꯥ ꯀꯣꯅꯨꯡꯗ ꯆꯠꯂꯒ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯆꯣ꯫
ꯈꯦꯂꯦꯝꯕꯕꯨ ꯂꯥꯟꯐꯥ ꯑꯣꯏꯔꯒ ꯕꯔꯃꯤꯁꯁꯤꯡꯅ ꯊꯋꯥꯏ ꯍꯤꯡꯒꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯈꯟꯒꯅꯨ ꯃꯩꯇꯩ ꯂꯩꯕꯥꯛ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯉꯥꯛꯂꯤ ꯈꯦꯂꯦꯝꯕꯅ ꯉꯥꯛꯄ ꯅꯠꯇꯦ ꯈꯦꯂꯦꯝꯕ ꯑꯩꯈꯣꯏ ꯈꯦꯂꯦꯝꯕꯗ ꯆꯪꯖꯔꯦ ꯍꯦꯜꯞ ꯇꯧꯔꯨꯅꯦ ꯑꯄꯥꯝꯕ ꯄꯤꯔꯒꯦꯅꯦ ꯑꯩꯈꯣꯏꯒꯤ ꯊꯋꯥꯏ ꯀꯟꯕꯤꯔꯗꯤ ꯒꯣꯗꯅꯁꯨ ꯈꯦꯂꯦꯝꯕꯕꯨ ꯊꯦꯡꯛꯁ ꯇꯧꯒꯅꯤ ꯍꯥꯏꯔꯣ ꯃꯩꯇꯩ ꯑꯊꯧꯕꯒꯤ ꯑꯄꯥꯝꯕ ꯍꯥꯏꯔꯣ ꯄꯤꯔꯒꯦ ꯍꯟꯗꯛꯇꯤ ꯈꯦꯂꯦꯝꯕꯗꯨ ꯇꯞꯅ ꯈꯟꯊꯔꯛꯏ ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯁꯤ ꯍꯥꯡꯗꯨꯅ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯕꯨ ꯃꯔꯩꯕꯥꯛꯇ ꯍꯜꯍꯟꯈ꯭ꯔꯕꯗꯤ ꯈꯦꯂꯦꯝꯕꯅ ꯁꯅꯥ ꯂꯨꯄꯥ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯅꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯏꯅꯥꯛꯇ ꯄꯩꯗꯨꯅ ꯂꯩꯔꯕꯗꯤ ꯁꯅꯥ ꯂꯩꯕꯥꯛ ꯑꯁꯤꯗ ꯄꯩꯁꯥ ꯁꯅꯥ ꯂꯨꯄꯥ ꯂꯟ ꯊꯨꯝ ꯏꯅꯤꯡꯊꯧꯗꯒꯤ ꯇꯥꯗꯅ ꯄꯥꯟꯕ ꯉꯝꯒꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯍꯧꯖꯤꯛ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯁꯤ ꯃꯥꯏ ꯄꯥꯛꯂꯕꯗꯤ ꯐꯩ ꯃꯥꯏꯊꯤꯕ ꯇꯥꯔꯕꯗꯤ ꯑꯩ ꯂꯣꯏꯔꯦ ꯐꯔꯦ ꯊꯣꯛꯂꯕ ꯑꯃ ꯂꯥꯛꯂꯅꯤ ꯂꯥꯏꯕꯛ ꯌꯦꯡꯂꯒꯦ ꯁꯤꯕ ꯆꯪꯕ ꯍꯥꯏꯕꯗꯨꯅ ꯂꯥꯏꯕꯛꯀꯤ ꯋꯥꯅꯤ ꯁꯅꯥ ꯂꯨꯄꯥ ꯁꯦꯟꯒꯤ ꯃꯇꯥꯡꯗꯗꯤ ꯍꯣꯠꯅꯔꯒ ꯌꯦꯡꯂꯒꯦ ꯈꯦꯂꯦꯝꯕꯗꯨ ꯇꯞꯅ ꯈꯟꯊꯔꯕ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯂꯥꯟꯕꯣꯏ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯃꯤꯅꯨꯡꯁꯤ ꯌꯦꯡꯂꯒ ꯅꯣꯡꯆꯨꯞ ꯊꯣꯡꯁꯦ ꯑꯔꯣꯟꯕ ꯇꯥꯟꯖꯥ ꯑꯃ ꯌꯦꯡꯂꯒ ꯍꯥꯡꯂꯒꯦ ꯑꯗꯣ ꯅꯪ ꯑꯩꯉꯣꯟꯗ ꯁꯅꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯤꯕ ꯉꯝꯒꯅꯤ ꯈꯦꯂꯦꯝꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯥꯟꯕꯣꯏ ꯑꯃꯗꯤ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯅꯔꯦ ꯂꯥꯟꯕꯣꯏꯅ ꯈꯦꯂꯦꯝꯕ ꯅꯣꯡꯆꯨꯞ ꯊꯣꯡꯁꯤꯕꯨ ꯍꯥꯡꯕꯤꯔꯕ ꯍꯧꯖꯤꯛꯃꯛ ꯁꯅꯥ ꯈꯥꯎꯖꯥꯎ 5 ꯂꯨꯄꯥ ꯈꯥꯎꯖꯥꯎ 5 ꯄꯤꯖꯒꯦ ꯑꯗꯨꯗ ꯌꯥꯔꯣꯏꯅꯦ ꯂꯥꯟꯕꯣꯏ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯁꯦ ꯁꯤꯕ ꯆꯪꯕ ꯑꯅꯤꯒꯤ ꯂꯪꯗꯥꯏꯗꯅꯤꯅꯦ ꯏꯇꯣꯝꯇꯅ ꯄꯥꯡꯊꯣꯛꯄꯁꯨ ꯌꯥꯔꯣꯏ ꯁꯅꯥ ꯂꯨꯄꯥ ꯄꯤꯁꯤꯜꯂꯒ ꯊꯣꯡ ꯉꯥꯛꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯅꯦꯛꯀꯗꯧꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯤ ꯍꯥꯏꯌꯨꯅꯦ ꯁꯅꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯀꯌꯥ ꯄꯥꯝꯕꯤꯕꯅꯣ ꯍꯥꯏꯌꯨꯅꯦ ꯈꯦꯂꯦꯝꯕꯗꯨ ꯃꯇꯤꯟ ꯀꯨꯠ ꯂꯥꯎꯅ ꯌꯣꯠꯁꯤꯜꯂꯒ ꯍꯥꯏꯔꯛꯏ ꯐꯔꯦ ꯅꯣꯡꯆꯨꯞ ꯊꯣꯡꯁꯤ ꯍꯥꯡꯉꯨ ꯍꯥꯏꯔꯕꯗꯤ ꯍꯧꯖꯤꯛꯃꯛ ꯑꯩꯉꯣꯟꯗ ꯁꯅꯥ ꯈꯥꯎꯖꯥꯎ 10 ꯂꯨꯄꯥ ꯈꯥꯎꯖꯥꯎ 10 ꯈꯨꯖꯤꯡ ꯑꯣꯏꯔꯒ ꯄꯤꯌꯨ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯄꯤꯕ ꯉꯝꯂꯕꯗꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯍꯥꯡꯕꯤꯒꯦ ꯀꯔꯤꯒꯨꯝꯕ ꯉꯝꯗꯕ ꯇꯥꯔꯕꯗꯤ ꯕꯔꯃꯤꯁꯁꯤꯡ ꯑꯁꯤ ꯀꯕꯣꯗ ꯂꯥꯟꯐꯥ ꯑꯣꯏꯅ ꯂꯦꯟꯕ ꯇꯥꯕꯅꯤ ꯑꯗꯨꯕꯨ ꯊꯤꯟꯊꯗꯦ ꯂꯥꯟꯕꯣꯏꯅ ꯃꯅꯥꯏꯁꯤꯡꯗ ꯁꯅꯥ ꯈꯥꯎꯖꯥꯎ 10 ꯂꯨꯄꯥ ꯈꯥꯎꯖꯥꯎ 10 ꯄꯨꯊꯣꯔꯛꯂꯒ ꯈꯦꯂꯦꯝꯕꯒꯤ ꯃꯥꯡꯗ ꯊꯝꯃꯤ ꯁꯅꯥ ꯂꯨꯄꯥ ꯄꯩꯁꯥ ꯃꯌꯥꯝ ꯑꯗꯨ ꯎꯕꯗ ꯈꯦꯂꯦꯝꯕꯗꯤ ꯍꯨꯃꯥꯡ ꯀꯥꯔꯦ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯁꯨ ꯄꯣꯛꯂꯤ ꯐꯔꯦ ꯂꯥꯟꯕꯣꯏ ꯑꯔꯣꯟꯕ ꯂꯝꯕꯤꯗ ꯑꯩ ꯍꯟꯈ꯭ꯔꯒꯦ ꯑꯩ ꯆꯠꯈꯤꯅꯕ ꯁꯦꯝ ꯁꯥꯔꯣ ꯅꯤꯡꯊꯧ ꯂꯥꯟꯕꯒꯤ ꯃꯅꯥꯏꯁꯤꯡꯅ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝꯗꯨ ꯈꯦꯂꯦꯝꯕꯒꯤ ꯁꯒꯣꯜꯁꯤꯡꯗ ꯁꯥꯄꯣꯠ ꯁꯦꯝꯂꯒ ꯂꯣꯏꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯈꯦꯂꯦꯝꯕꯅ ꯂꯥꯟꯕꯣꯏ ꯄꯥꯟꯈꯠꯂꯛꯀꯗꯧꯔꯤꯕ ꯂꯥꯡꯕꯟ ꯊꯥꯒꯤ ꯅꯣꯡꯃ ꯄꯥꯟꯕ ꯅꯨꯃꯤꯠꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯁꯤꯡꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯂꯩꯄꯥꯛ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯕ ꯂꯥꯡꯕꯟ ꯆꯔꯥ ꯇꯝꯕꯒꯤ ꯊꯧꯔꯝ ꯑꯃ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯗ ꯄꯥꯡꯊꯣꯛꯀꯅꯤ ꯊꯧꯔꯝꯁꯦ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯀꯕꯣ ꯇꯝꯄꯥꯛ ꯉꯥꯛꯂꯤꯕ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡ ꯂꯣꯏꯅ ꯌꯥꯎꯒꯗꯕꯅꯤ ꯀꯕꯣ ꯇꯝꯄꯥꯛ ꯉꯥꯛꯂꯤꯕ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡ ꯊꯋꯥꯟꯒꯤ ꯊꯥꯁꯤ ꯅꯨꯃꯤꯠꯇ ꯈꯣꯡꯖꯣꯝ ꯏꯃꯥꯒꯤꯗꯃꯛ ꯂꯣꯏꯅ ꯍꯟꯅꯈ꯭ꯔꯅꯤ ꯊꯣꯉꯥꯛꯄ ꯑꯩꯈꯣꯏ ꯈꯔꯇꯃꯛ ꯂꯩꯍꯧꯒꯅꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯅꯣꯡꯆꯨꯞ ꯊꯣꯡ ꯑꯁꯤ ꯍꯥꯡꯒꯦ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡ ꯂꯣꯟꯅ ꯊꯣꯛꯈꯤꯅꯕ ꯁꯦꯝ ꯁꯥꯔꯒ ꯂꯩꯕꯤꯌꯨ ꯅꯣꯡꯆꯨꯞ ꯊꯣꯡ ꯍꯥꯡꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯄꯤꯕ ꯂꯥꯟꯃꯤ ꯑꯃ ꯊꯥꯔꯛꯀꯅꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯒ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯇꯨꯃꯤꯟ ꯇꯨꯃꯤꯟꯅ ꯊꯣꯛꯅꯈꯤꯒꯗꯕꯅꯤ ꯅꯨꯃꯤꯠꯇꯨ ꯉꯥꯏꯔꯁꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯔꯣꯟꯕ ꯂꯝꯕꯤ ꯑꯁꯣꯝꯗ ꯊꯣꯛꯈ꯭ꯔꯒꯦ ꯈꯦꯂꯦꯝꯕꯗꯨ ꯑꯀꯨꯞꯄ ꯃꯔꯣꯜꯗꯨ ꯁꯤꯟꯅꯔꯝꯂꯒ ꯁꯅꯥ ꯂꯨꯄꯥ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯒ ꯀꯕꯣꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯆꯠꯈ꯭ꯔꯦ ꯊꯥꯡꯁꯨꯏꯅ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯥꯏꯔꯛꯏ ꯀꯤꯡ ꯂꯥꯟꯕꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯁꯛꯁꯦꯁ ꯑꯣꯏꯔꯦ ꯃꯩꯇꯩ ꯌꯥꯝ ꯄꯪꯂꯦ ꯃꯩꯇꯩꯁꯤꯡꯗꯤ ꯁꯅꯥ ꯄꯩꯁꯥꯗ ꯉꯥꯎꯔꯦꯕ ꯃꯗꯔꯂꯦꯟꯗꯤ ꯈꯟꯗ꯭ꯔꯦ ꯊꯦꯝꯂꯒ ꯂꯣꯏꯅ ꯌꯥꯔꯦ ꯀꯕꯣꯒꯤ ꯗꯔꯕꯥꯔ ꯃꯅꯨꯡꯗ ꯋꯥ ꯋꯥ ꯅꯣꯛꯄꯒꯤ ꯃꯈꯣꯜꯅ ꯄꯨꯝꯅꯤꯟ ꯅꯤꯜꯂꯤ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯄꯥꯛꯇꯅꯤ ꯃꯩꯇꯩ ꯐꯝꯅꯥꯏꯕ ꯑꯅꯤ ꯃꯈꯨꯠꯇ ꯐꯖꯈ꯭ꯔꯕ ꯂꯤꯒꯤ ꯂꯨꯛꯃꯥꯏ ꯑꯅꯤ ꯄꯥꯏꯔꯒ ꯃꯅꯥꯏ ꯃꯁꯦꯜꯅ ꯊꯧꯒꯜ ꯇꯧꯔꯒ ꯆꯪꯃꯤꯟꯅꯔꯛꯏ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯅ ꯃꯩꯇꯩ ꯐꯝꯅꯥꯏꯕ ꯑꯅꯤꯅ ꯀꯦꯒꯦ ꯂꯝꯗꯝ ꯄꯥꯡꯕꯤꯔꯛꯄꯗꯤ ꯀꯔꯤ ꯊꯧꯈꯤꯅꯤꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯅꯅꯥꯏ ꯑꯩꯈꯣꯏꯅ ꯀꯦꯒꯦ ꯁꯅꯥ ꯀꯣꯅꯨꯡꯗ ꯈꯣꯡꯗꯣꯏꯔꯛꯄꯗꯤ ꯑꯇꯩ ꯊꯧꯒꯤ ꯅꯠꯇꯦꯗꯣ ꯉꯁꯤ ꯌꯥꯏꯐꯔꯕ ꯀꯣꯔꯧ ꯅꯣꯡ ꯑꯁꯤꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ
ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯃꯥꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯂꯩꯕꯥꯛꯀꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯐꯝꯕꯥꯜ ꯂꯥꯡꯕꯒꯤꯗꯃꯛ ꯂꯩ ꯃꯃꯥꯅ ꯁꯦꯠꯀꯗꯕ ꯂꯩꯃꯔꯦꯝꯕꯤꯒꯤ ꯐꯤꯖꯣꯜ ꯆꯔꯩ ꯐꯤꯁꯤꯡ ꯑꯁꯦ ꯈꯨꯗꯣꯜ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯀꯦꯒꯦ ꯃꯣꯏꯔꯥꯡꯗ ꯈꯣꯡꯗꯣꯏ ꯍꯨꯟꯖꯔꯛꯂꯤꯌꯦ ꯃꯄꯨ ꯏꯕꯨꯡꯉꯣ꯫ ꯐꯝꯅꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯗꯤ ꯍꯔꯥꯎ ꯄꯔꯩꯅꯔꯦ꯫ ꯐꯝꯅꯥꯏꯕ, ꯅꯄꯥꯎ ꯇꯥꯕꯁꯤ ꯅꯨꯡꯉꯥꯏꯅꯤꯍꯦ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯃꯣꯝꯂꯣꯏ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯂꯩꯁꯅꯥꯒꯤ ꯃꯐꯝꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯄꯥꯔꯤ ꯁꯥꯐꯕꯅ ꯂꯩꯃꯔꯦꯝꯕꯤ ꯐꯝꯕꯥꯜ ꯂꯥꯡꯕꯗ ꯁꯦꯠꯀꯗꯕ ꯆꯔꯩ ꯐꯤ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤ ꯍꯥꯏꯕ꯫ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯑꯩꯒꯤ ꯄꯥꯏ ꯃꯈꯩꯅ ꯄꯦꯜꯂꯦ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯏꯄꯥꯅ ꯀꯧꯕꯁꯤ ꯇꯥꯕ꯭ꯔꯥ? ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯗꯨ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤꯒ ꯊꯣꯛꯃꯤꯟꯅꯔꯛꯏ꯫ ꯏꯄꯥ ꯏꯕꯨꯡꯉꯣ, ꯅꯃꯣꯝ ꯂꯥꯡꯂꯦꯟꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯑꯋꯥ ꯆꯤꯡꯒꯣꯏꯅꯕꯤꯒꯗꯕ? ꯇꯥꯛꯄꯤꯌꯨꯗꯣ ꯅꯃꯣꯝ ꯑꯣꯏꯕꯤ ꯏꯐꯝꯗ꯫ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ, ꯃꯩꯇꯩ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯐꯝꯅꯥꯏꯕ ꯑꯅꯤ ꯊꯥꯔꯛꯇꯨꯅ ꯏꯃꯣꯝ ꯂꯥꯡꯂꯦꯟ ꯅꯐꯝꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯩꯃꯔꯦꯜ ꯐꯝꯊꯣꯜꯗ ꯐꯝꯕꯥꯜ ꯂꯥꯡꯕꯤꯌꯨ ꯍꯥꯏꯗꯨꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤ ꯈꯨꯗꯣꯜ ꯇꯝꯕ ꯂꯥꯛꯂꯤꯅꯦ ꯂꯥꯡꯂꯦꯟ꯫ ꯂꯩꯁꯅꯥꯗꯨ ꯀꯤꯌꯥꯝꯕꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤ ꯈꯨꯗꯣꯜ ꯇꯝꯂꯛꯂꯤ ꯇꯥꯕꯗ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯍꯔꯥꯎꯕꯅꯁꯨ ꯃꯕꯨꯛꯅꯤꯡ ꯑꯗꯨ ꯏꯔꯥꯡ ꯂꯥꯡꯂꯦ, ꯃꯥꯏꯊꯣꯡ ꯑꯗꯨꯗꯤ ꯃꯀꯥ ꯂꯥꯝꯂꯦ꯫ ꯃꯩꯇꯩ ꯐꯝꯅꯥꯏꯕ ꯑꯅꯤꯗꯨ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒꯤ ꯃꯥꯡꯗ ꯈꯨ ꯈꯨꯗ ꯀꯨꯜꯂꯒ ꯆꯔꯩ ꯐꯤꯗꯨ ꯀꯠꯆꯔꯛꯏ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯏꯃꯥ ꯂꯩꯕꯥꯛꯁꯤꯕꯨ ꯃꯄꯥꯝꯕꯣꯝ ꯃꯄꯥꯡꯒꯜꯇꯅ ꯉꯥꯛꯂꯤꯕ ꯃꯩꯇꯩ ꯅꯤꯡꯊꯧ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯅ ꯃꯖꯥ ꯏꯕꯦꯝꯃꯕꯨ ꯂꯩꯃꯔꯦꯜꯐꯝ ꯊꯤꯟꯗꯣꯛꯂꯒꯦ ꯍꯥꯏꯅ ꯁꯅꯥ ꯄꯨꯛꯅꯤꯡꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯈ꯭ꯔꯦꯗꯣ꯫ ꯏꯅꯤꯡꯊꯧ ꯃꯁꯥꯃꯛꯅ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤ ꯑꯁꯦ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯂꯨꯆꯣ ꯍꯥꯏꯗꯨꯅ ꯈꯔꯥꯏꯊꯛꯇ ꯂꯩ ꯍꯥꯞꯄꯒꯨꯝ ꯂꯩꯔꯣꯡ ꯂꯥꯏꯗ ꯀꯠꯆꯕꯒꯨꯝ ꯀꯠꯆꯔꯤ꯫ ꯃꯖꯥ ꯏꯕꯦꯝꯃ, ꯆꯔꯩ ꯐꯤ ꯑꯁꯤ ꯄꯥꯏꯃ ꯈꯣꯏꯗꯥꯅ ꯇꯤꯂꯥꯡ ꯈꯣꯏꯖꯤꯡꯅ ꯂꯧꯁꯤꯟꯕꯤꯌꯨꯗꯣ ꯃꯖꯥ ꯏꯕꯦꯝꯃ꯫ ꯂꯩꯁꯅꯥꯗꯨ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤ ꯁꯅꯥ ꯂꯤꯀꯣꯜ ꯍꯥꯞꯄ ꯂꯤꯋꯥꯅ ꯁꯥꯕ ꯂꯨꯛꯃꯥꯏ ꯑꯗꯨ ꯃꯈꯨꯠꯅ ꯐꯪꯅ ꯂꯧꯈ꯭ꯔꯦ꯫ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯁꯥꯠꯄ ꯁꯅꯥꯔꯩ, ꯀꯨꯁꯨꯝ ꯂꯩ, ꯀꯨꯟꯗꯥ ꯂꯩ, ꯆꯤꯅꯤ ꯆꯝꯄ꯭ꯔꯥ, ꯌꯦꯔꯨꯝ ꯂꯩ, ꯀꯨꯟꯗꯣ ꯂꯩ, ꯀꯕꯣꯛ ꯂꯩ, ꯈꯣꯡꯒꯨꯜ ꯃꯦꯂꯩ, ꯂꯩꯍꯥꯎ ꯂꯩ ꯑꯃꯗꯤ ꯊꯔꯣ ꯊꯝꯕꯥꯜꯁꯤꯡꯅ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯂꯨꯛꯃꯥꯏꯗꯨꯃꯁꯨ ꯃꯈꯨꯠꯅ ꯐꯪꯅ ꯂꯧꯈ꯭ꯔꯦ꯫ ꯑꯗꯨꯒ ꯐꯝꯅꯥꯏꯕ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯆꯤꯡ ꯂꯦꯝꯅ ꯍꯥꯏꯕꯤꯔꯛꯏ꯫ ꯏꯄꯨ ꯐꯝꯅꯥꯏꯕ ꯍꯣꯏ, ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯃꯣꯝꯂꯣꯏ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯩꯇꯩ ꯂꯩꯃꯒꯤ ꯂꯩꯃꯔꯦꯝꯕꯤ ꯐꯝꯊꯣꯜ ꯂꯥꯡꯕꯗ ꯁꯦꯠꯅꯅꯕ ꯆꯔꯩ ꯐꯤꯁꯤꯡ ꯑꯁꯦ ꯄꯥꯏꯃ ꯈꯣꯏꯗꯥꯅ ꯇꯤꯂꯥꯡ ꯈꯣꯏꯖꯤꯟꯅ ꯏꯈꯨꯠꯅ ꯐꯪꯅ ꯂꯧꯖꯔꯦ ꯍꯥꯏꯗꯨꯅ ꯅꯕꯨꯡꯉꯣ ꯃꯩꯇꯩ ꯁꯥꯐꯕ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯀꯤ ꯃꯐꯝꯗ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒꯤ ꯏꯍꯨꯠꯁꯦ ꯅꯥꯞꯄ ꯆꯤꯛꯅ ꯆꯤꯡꯒꯣꯏꯅꯕꯤꯒꯅꯤꯗꯣ ꯏꯄꯨ ꯍꯣꯏ꯫ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯒꯤ ꯋꯥꯗꯨ ꯐꯝꯅꯥꯏꯕ ꯑꯃꯅ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯍꯥꯏꯔꯛꯏ꯫ ꯐꯒꯅꯤꯗꯣ ꯃꯖꯥ ꯏꯕꯦꯝꯃ, ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯌꯋꯥ ꯏꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯃꯐꯝꯗ ꯅꯅꯥꯏ ꯅꯄꯨ ꯍꯣꯏꯅ ꯍꯪꯒꯠꯆꯒꯦ꯫ ꯂꯩꯁꯅꯥꯗꯨ ꯃꯩꯇꯩ ꯂꯩꯃꯒꯤ ꯆꯔꯩ ꯐꯤꯗꯨ ꯄꯨꯁꯤꯜꯂꯒ ꯃꯅꯥꯏ ꯅꯨꯄꯤ ꯑꯅꯤ ꯑꯗꯨꯒ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯪꯃꯤꯟꯅꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯅꯥꯏꯕ ꯑꯅꯤꯗꯨꯁꯨ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯝꯂꯒ ꯃꯩꯇꯩ ꯂꯩꯕꯥꯛꯇ ꯑꯃꯨꯛ ꯍꯟꯅꯔꯛꯂꯦ꯫ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯅ ꯐꯝꯅꯥꯏꯕ ꯑꯅꯤ ꯑꯗꯨꯗ ꯍꯪꯂꯛꯏ꯫ ꯑꯉꯝꯕ, ꯃꯩꯇꯩ ꯂꯩꯃꯒꯤ ꯆꯔꯩ ꯐꯤ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯃꯣꯝꯂꯣꯏ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯄꯥꯏꯃ ꯈꯣꯏꯗꯥꯅ ꯂꯧꯁꯤꯟꯈꯤꯕ꯭ꯔꯥ? ꯐꯝꯅꯥꯏꯕ ꯑꯃꯅ ꯃꯉꯛꯇ ꯆꯔꯩ ꯌꯦꯠ ꯃꯥꯂꯦꯝꯂꯩꯗ ꯈꯨꯎ ꯂꯩꯇꯥꯗꯨꯅ ꯅꯣꯂꯨꯛꯅ ꯍꯪꯒꯠꯆꯔꯛꯏ꯫ ꯑꯩꯕꯨ ꯂꯣꯏꯕ ꯂꯩꯃꯥꯕ, ꯅꯅꯥꯏꯕꯨ ꯂꯣꯏꯕ ꯂꯥꯏꯅꯤꯡꯊꯧ, ꯃꯩꯇꯩ ꯂꯩꯃꯒꯤ ꯆꯔꯩ ꯐꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯄꯥꯏꯃ ꯈꯣꯏꯖꯪꯅ ꯇꯤꯂꯥꯡ ꯈꯣꯏꯗꯥꯅ ꯃꯈꯨꯠꯃꯛꯅ ꯂꯧꯖꯔꯦ ꯍꯥꯏꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯥꯞꯄ ꯆꯤꯛꯅ ꯇꯝꯕꯤꯌꯨ ꯍꯥꯏꯖꯔꯛꯏꯗꯣ ꯂꯥꯏꯅꯤꯡꯊꯧ꯫ ꯐꯝꯅꯥꯏꯕ ꯑꯅꯤꯗꯨꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯃꯩꯇꯩ ꯅꯤꯡꯊꯧ ꯁꯥꯐꯕꯗꯨ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯛꯏ꯫ ꯍꯥ ꯍꯥ ꯍꯥ, ꯀꯔꯤ ꯍꯥꯏꯕ? ꯑꯉꯝꯕ, ꯃꯩꯇꯩ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤꯖꯣꯜ ꯇꯝꯖꯕ ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧꯒꯤ ꯃꯖꯥ ꯏꯕꯦꯝꯃ ꯂꯩꯁꯅꯥꯅ ꯃꯈꯨꯠꯃꯛꯅ ꯂꯧꯁꯤꯟꯕꯤꯈ꯭ꯔꯦ ꯍꯥꯏꯕ꯫ ꯅꯋꯥ ꯍꯩꯈꯣꯟꯐꯝ ꯇꯥꯕꯗ ꯅꯨꯡꯉꯥꯏꯅꯤꯍꯦ ꯑꯉꯝꯕ꯫ ꯀꯅꯥ ꯂꯩ? ꯃꯅꯥꯏ ꯑꯃ ꯆꯪꯂꯛꯂꯒ ꯌꯥꯝꯅ ꯅꯣꯂꯨꯛꯅ, ꯅꯅꯥꯏ ꯑꯩ ꯂꯩꯖꯗꯣ ꯏꯅꯤꯡꯊꯧ, ꯁꯅꯥ ꯌꯥꯊꯪ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ? ꯏꯅꯥꯏ ꯑꯆꯥꯟꯕ, ꯃꯩꯇꯩ ꯑꯉꯝꯕ ꯑꯅꯤꯒꯤ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤ, ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯅꯤ ꯄꯨꯊꯣꯔꯛꯎ, ꯊꯤꯜꯂꯕꯅꯤ꯫ ꯐꯒꯅꯤꯗꯨ ꯂꯥꯏꯅꯤꯡꯊꯧ, ꯅꯅꯥꯏ ꯑꯩ ꯄꯨꯊꯣꯛꯆꯔꯛꯂꯒꯦ꯫ ꯑꯁꯨꯝꯅ ꯃꯩꯇꯩ ꯅꯤꯡꯊꯧꯒꯤ ꯑꯆꯥꯟꯕ ꯃꯅꯥꯏ ꯑꯅꯤꯗꯨꯅ ꯁꯅꯥ ꯈꯥꯎꯖꯥꯎ ꯑꯅꯤ, ꯂꯨꯄꯥ ꯈꯥꯎꯖꯥꯎ ꯑꯅꯤ ꯄꯨꯊꯣꯛꯂꯒ ꯂꯩꯃꯔꯦꯝꯕꯤꯒꯤ ꯆꯔꯩ ꯐꯤ ꯊꯤꯜꯂꯨꯕ ꯐꯝꯅꯥꯏꯕ ꯑꯗꯨꯗ ꯄꯤꯈ꯭ꯔꯦ꯫
Thawan thagi thasi numini Kabo tampak ngagliba maitai lanjaba ayamba langbangi nongma panbagi laiwikraba ipa ipu singi khongjom turelda haikat likat tamba yaunanaba maitai lepakta hanarakle maitai lanmi kharadi ngamkhai ngak hori ipu amaiba pibado ngasigi numit asida iching chingnaba ama masada phaurai ibudo pakhangbagi phambal langlaga thamliba ka aduda phamlaga amaiba pibado masada chingnaba ama phauraklibasi kari thokadawribano haina mamit usilaga yeng adubu mamito haifet ushinbaga ure kabogi darbarda khelembaga kabo ningthauga barmis macha sing aduga nok noktuna wari sariba adu kamaratna mete athauba nang aikhogi spy oibisi yam phareba ngasi ahingi matamda angambana south eosi open tawraga aikhoibu thadoklani aikhogi thawai hinglani barmis singbu help tobigani sana lebak manipur barmis ki loilam loiraba matungda nangbu nama lebak manipur ki king oihengani ne maitai lepak ki ningthau oihengani haibaduda khelembadu wawa noi amaiba pibadu mamit khangpang panglai hai karino ne haigi mitta uri baside iya achacha khelemba minai macha mithibong mitambal chakna sana lebak ki charaga wana kabogi ngangba leiramu he khangani yeknaba mayokna jingai minai macha nangi lurel hana kakkede he khurakki ina lai saba nangbu hana hatlaga ima lebaki sareng jagi he khangani do sarison saubana mai hauraba amaiba pibado phamna swai launa mangkhre mikuptuda kabo tampakta phong launa phaurakle maitai lanjaba khara ngamkhai ngakliba sing aduga ipu amai pibaga asupa mafam amada changlaga wa tanari isusa ngasigi ahing ase maitai lan mi leitringaida khudong chaba lauduna minai macha khelembana nongchup thong hanglaga kaboda leiriba barmis macha sing loina thadokidore haibasi khangbadagi ai kaboda lakpani ipo amaibagi wado tabada lanmi amana kari haiba ipo minai macha khelembana thabak asi matau karamna isusa kabo ningthongna sana khaujau lupa khaujau pisinduna khelembabu namduna mabukning olhankhre madu yaro ipo kuraki ina lai sab minai macha khelembagi lurel haujuma kakke ipo khelemba hana halaga kona kaboda landa se ipo ngai ko isusa taha gumsi ngasi ahingse thong soidana hanglagani nongchup thongsi hek hangbaga kabo manungda leiriba barmis macha sing loina thokpa ngamhaudrabasu ayambadi thokragani barmis macha singna thoklakadaba lambida ipu inai aikhoi lumlaga leisi ipuna mang thagi isu singna ipugi tungda layo mari thoknarakliba barmis macha sing ipugi laiwairaba khusu thanglena mathang kakthagi isu singna tungdagi lona ipugi lan pango phagani ipu isusa ngasi ahingdi ipugi thanggi jagoigi numit namit pene yingjau ipugi thanghai amukta barmis lami tara gi manga kakkeda he sarison ibudo pakhang sakhini ima lebakna yai phare lanmi amana amu haire khelembadi kamdo waipo isusa khelembagi wasi tapthasi I maseni mana lalambada phongumse manungdu tumina warakse marangi phangpham thokpadandi masana phangjaba tab hojiki oinadi khelembagi wafamse tongana thamlaga mangda ta aduna leiriba ithaudang ase hana pangthoklase ngasi ahing barmis macha sing amada nanthok hankiba yade lalon itik tawba laklaga manungda ima lebak ase thugainaba kabo ningthauda khoichak thariba barmis macha sing ngasi ahing amaiba pibagi khutta thanglen ima lepak putem singnaba lakleba barmis macha sing yendem tharak soibagum soidageda ko sarison ahing thengjil lagle michik mira kholta jaba mata maduda khelembana sana khaujau lupa khaujau hum piraga nekpa maitai lanmi ama kaboda thajinkhre maitai lanmi aduna kabo ningthau lanboi maitai lanmi sing pothana khre matam se chapchari matam chari ngai barmis lanmi sing thadokkhina naba sem saro maitai lanmi gi makok iyamba khelembana nongchup thong launa hanglaga lehori ai chare khara thubiraklo wado hairam laga maitai lanmi do chatkre
ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡꯁꯨ ꯃꯁꯥ ꯃꯁꯥꯒꯤ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯂꯒ ꯃꯔꯤ ꯃꯔꯤ ꯇꯞꯅ ꯇꯞꯅ ꯊꯣꯛꯅꯔꯛꯏ꯫ ꯅꯣꯡꯆꯨꯞꯊꯣꯡꯗ ꯌꯧꯔꯛꯄꯗ ꯀꯝꯔꯥ ꯊꯥꯡꯁꯨꯏꯒ ꯈꯦꯂꯦꯝꯕꯒ ꯍꯦꯟꯁꯦꯛ ꯇꯧꯅꯩ꯫ ꯍꯦꯟꯁꯦꯛ ꯇꯧꯅꯔꯕ ꯃꯇꯨꯡꯗ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯗꯨ ꯆꯦꯟꯊꯣꯛꯅꯔꯛꯂꯦ꯫ ꯀꯤꯂꯣꯃꯤꯇꯔ ꯃꯈꯥꯏ ꯑꯃꯔꯣꯝ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯅ ꯂꯥꯛꯂꯤꯕ ꯂꯝꯕꯤ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯁꯣꯡꯕ ꯃꯔꯛꯇꯒꯤ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯗꯨ ꯐꯟ ꯆꯣꯡꯊꯣꯔꯛꯂꯒ ꯃꯥꯡ ꯊꯥꯔꯒ ꯂꯥꯛꯂꯤꯕ ꯊꯥꯡꯁꯨꯏꯒꯤ ꯃꯉꯛꯇꯨ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯊꯕꯠ ꯂꯥꯎꯅ ꯀꯛꯈ꯭ꯔꯦ꯫ ꯊꯥꯡꯁꯨꯏ ꯃꯁꯥꯒ ꯃꯀꯣꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯃꯥꯏꯗ ꯇꯥꯔꯦ꯫ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯥꯏ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯦ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡꯗ ꯅꯣꯡꯃꯩ ꯕꯣꯝ ꯀꯥꯞꯁꯤꯟꯅꯕ ꯍꯣꯠꯅꯩ, ꯑꯗꯨꯕꯨ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯒꯤ ꯊꯥꯡꯒꯤ ꯖꯒꯣꯏꯅ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯑꯃꯠꯇ ꯆꯪꯗ꯭ꯔꯦ꯫ ꯕꯣꯝ ꯇꯣꯞꯀꯤ ꯃꯩꯅꯥ ꯑꯗꯨ ꯑꯃꯥꯏꯕ ꯄꯤꯕꯥꯒꯤ ꯊꯥꯡꯁꯥꯡꯅ ꯊꯕꯠ ꯊꯕꯠ ꯀꯛꯈ꯭रे꯫ ꯁꯔꯤꯠ ꯁꯔꯥꯠ ꯍꯩꯈ꯭ꯔꯕ ꯁ꯭ꯋꯥꯏ ꯁ꯭ꯋꯥꯏ ꯃꯥꯡꯕ ꯍꯩꯕ ꯑꯍꯟꯅꯤ꯫ ꯑꯃꯥꯏꯕ ꯄꯤꯕꯥꯗꯨ ꯕꯔꯃꯤꯁ ꯂꯥꯟꯃꯤꯒꯤ ꯕꯣꯝ ꯇꯣꯞ ꯑꯃꯥꯏꯕ ꯑꯗꯨꯗ ꯆꯪꯗꯦ꯫ ꯄꯥꯏꯔꯤꯕ ꯈꯨꯠꯁꯨ ꯊꯥꯡꯂꯦꯟ ꯑꯗꯨ ꯑꯃꯨꯛ ꯑꯃꯨꯛꯁꯨ ꯍꯩꯔꯛꯄꯗ ꯃꯩ ꯐ꯭ꯔꯤ ꯐ꯭ꯔꯤ ꯀꯥꯞꯄꯦ꯫ ꯁꯒꯣꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯑꯃꯝꯕ ꯑꯗꯨꯗ ꯆꯦꯟꯐꯝ ꯈꯪꯗ꯭ꯔꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯅ ꯐꯟ ꯐꯟ ꯆꯣꯡꯁꯤꯟꯗꯨꯅ ꯌꯦꯟꯗꯦꯝ ꯊꯔꯥꯛ ꯁꯣꯏꯕꯒꯨꯝ ꯁꯣꯏꯊꯔꯛꯂꯦ꯫ ꯁꯒꯣꯜꯗꯒꯤ ꯇꯥꯔꯒ ꯀꯥꯏꯗꯨꯅ ꯆꯦꯟꯅꯔꯤꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡꯅ ꯃꯊꯪ ꯃꯊꯪ ꯁꯣꯏꯊꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯕꯔꯃꯤꯁ ꯂꯥꯟꯃꯤ ꯑꯌꯥꯝꯕ ꯁꯤꯔꯦ꯫ ꯂꯦꯝꯍꯧꯔꯤꯕ ꯕꯔꯃꯤꯁ ꯃꯆꯥ ꯈꯔꯗꯤ ꯅꯣꯡꯆꯨꯞꯊꯣꯡꯗꯨ ꯇꯝꯅ ꯑꯃꯨꯛ ꯀꯟꯅ ꯊꯧꯖꯤꯜꯂꯒ ꯀꯕꯣꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯀꯕꯣ ꯅꯤꯡꯊꯧꯗꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯂꯦꯛꯊꯈ꯭ꯔꯦ꯫ ꯃꯅꯥꯏ ꯃꯁꯦꯟ ꯃꯌꯥꯝ ꯑꯃꯅ ꯀꯕꯣ ꯅꯤꯡꯊꯧ ꯂꯥꯟꯕꯣꯏꯕꯨ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯂꯥꯏꯀꯠꯅꯔꯤ꯫ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡ ꯑꯗꯨꯁꯨ ꯁꯥꯐꯒꯗꯕ ꯃꯐꯝ ꯑꯃꯗ ꯊꯩꯗꯣꯛꯂꯒ ꯀꯕꯣꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯂꯒ ꯊꯝꯈ꯭ꯔꯦ꯫ ꯃꯩꯇꯩ ꯂꯥꯟꯃꯤꯁꯤꯡ ꯊꯣꯝꯖꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕ ꯂꯩꯕꯒꯤ ꯀꯣꯅꯨꯡ ꯑꯗꯨ ꯀꯕꯣ ꯂꯥꯟꯃꯤꯁꯤꯡꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯃꯤꯀꯨꯞ ꯅꯥꯍꯨꯝꯁꯤꯡꯅ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯉꯥꯛꯈ꯭ꯔꯦ꯫ ꯅꯣꯡꯆꯨꯞꯊꯣꯡꯗꯅꯤ꯫ ꯃꯩꯇꯩ ꯂꯥꯟꯃꯤ ꯑꯃ ꯕꯔꯃꯤꯁ ꯃꯆꯥꯁꯤꯡꯅ ꯅꯣꯡꯃꯩ ꯕꯣꯝ ꯇꯣꯞ ꯀꯥꯞꯁꯤꯜꯂꯛꯄ ꯑꯗꯨꯗ ꯊꯕꯥꯛꯇ ꯄꯥꯟꯕꯗꯒꯤ ꯃꯣꯡꯁꯣꯡ ꯃꯔꯛꯇ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯥꯟꯃꯤꯁꯤꯡꯅ ꯄꯨꯁꯤꯜꯂꯛꯂꯒ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯑꯃ ꯊꯥꯔꯒ ꯍꯤꯞꯍꯜꯂꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯁꯂꯥꯏ 8ꯀꯤ ꯐꯤꯔꯥꯜ ꯑꯗꯨ ꯁꯨꯞꯆꯤꯜꯂꯤ꯫ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ, ꯑꯗꯨꯒ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯨꯡꯁꯤꯅ ꯅꯥꯜꯂꯤ꯫ ꯏꯁꯨ ꯆꯤꯡꯁꯣꯝꯕ, ꯏꯄꯨꯒꯤ ꯏꯕꯨꯡꯉꯣ, ꯅꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥ ꯑꯩ ꯌꯥꯎꯅ ꯌꯥꯎꯅ ꯌꯦꯛꯅꯕꯒꯤ ꯃꯈꯨꯠꯇ ꯏꯁꯨꯒꯤ ꯊꯋꯥꯏ ꯃꯥꯡꯂꯕꯀꯣ꯫ ꯇꯣꯜꯂꯤ, ꯑꯃꯥꯏꯕ ꯄꯤꯕꯥꯒꯤ ꯃꯄꯣꯛ ꯇꯣꯜꯂꯤ꯫ ꯀꯔꯤꯁꯨ ꯂꯩꯇ꯭ꯔꯕ ꯕꯔꯃꯤꯁ ꯂꯥꯟꯃꯤꯒꯤ ꯃꯈꯨꯠꯇ ꯏꯁꯨ ꯆꯤꯡꯁꯣꯝꯕꯒꯤ ꯊꯋꯥꯏ ꯃꯥꯡꯂꯦ꯫ ꯆꯤꯡꯁꯣꯝꯕ, ꯏꯄꯨꯒꯤ ꯏꯕꯨꯡꯉꯣ, ꯅꯃꯥ ꯂꯩꯕꯥꯛꯀꯤ ꯁꯦꯕꯥꯗ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯒꯦ ꯈꯜꯂꯕ꯭ꯔꯥ? ꯍꯧꯒꯠꯂꯨ, ꯏꯄꯨꯒ ꯁꯅꯥ ꯂꯩꯕꯥꯛꯇ ꯍꯜꯂꯁꯤ ꯂꯥꯛꯂꯨ꯫ ꯁꯅꯥ ꯀꯣꯅꯨꯡꯗ ꯏꯁꯨ ꯏꯄꯨꯕꯨ ꯑꯣꯛꯀꯗꯕꯒꯤ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯉꯥꯏꯔꯤꯕꯁꯦ ꯅꯪꯕꯨ ꯎꯗ꯭ꯔꯕꯔꯣ? ꯏꯄꯨꯒꯤ ꯏꯕꯨꯡꯉꯣ, ꯍꯧꯒꯠꯂꯨ, ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯂꯁꯤ ꯂꯥꯛꯂꯨꯅꯦ꯫ ꯑꯁꯨꯝꯅ ꯄꯣꯛꯄꯗꯒꯤ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯂꯤꯛꯂꯥ ꯑꯃ ꯐꯥꯎꯕ ꯆꯤꯟꯊꯔꯛꯇ꯭ꯔꯤꯕ ꯑꯃꯥꯏꯕ ꯄꯤꯕꯥꯗꯨ ꯉꯁꯤꯗꯤ ꯃꯩꯇꯩ ꯂꯥꯟꯃꯤ ꯆꯤꯡꯁꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯀꯣꯜꯂꯒ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯦ꯫ ꯍꯩ, ꯃꯩꯇꯩ ꯑꯊꯧꯕ, ꯅꯃꯥ ꯂꯩꯕꯥꯛ ꯀꯟꯅꯅꯕ ꯂꯥꯟꯐꯝꯗ ꯌꯦꯛꯅꯕꯁꯤꯡꯒꯤ ꯃꯈꯨꯠꯇ ꯊꯋꯥꯏ ꯀꯠꯄꯗꯤ ꯆꯪꯅ ꯁꯔꯒ ꯀꯥꯔꯅꯤ꯫ ꯆꯠꯂꯣꯀꯣ ꯃꯩꯇꯩ ꯑꯊꯧꯕ, ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯗꯨꯅ ꯃꯄꯨꯒꯤ ꯂꯩꯀꯣꯜꯗ ꯂꯩꯔꯥꯡ ꯑꯣꯏꯅ ꯂꯩꯁꯥ ꯇꯝꯂꯨꯔꯣ꯫ ꯆꯠꯂꯣ, ꯍꯜꯂꯨ, ꯏꯄꯨꯅ ꯏꯁꯨꯕꯨ ꯕꯤꯗꯥꯏ ꯄꯤꯔꯕꯅꯤ, ꯍꯜꯂꯣꯀꯣ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯕꯥꯗꯨ ꯆꯤꯡꯁꯣꯝꯕꯒꯤ ꯊꯋꯥꯏꯗ ꯕꯤꯗꯥꯏ ꯄꯤꯔꯛꯂꯦ꯫ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡꯅ ꯆꯤꯡꯁꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯌꯦꯡꯂꯒ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯂꯤ꯫ ꯈꯦꯂꯦꯝꯕꯒ ꯂꯥꯟꯃꯤ ꯑꯃꯗꯨꯒꯁꯨ ꯄꯦꯜꯂꯛꯇ꯭ꯔ ꯃꯥꯜꯂꯦ, ꯃꯈꯣꯏ ꯑꯅꯤꯁꯨ ꯀꯞꯂꯦ꯫ ꯏꯄꯨ ꯑꯃꯥꯏꯕ ꯄꯤꯕꯥꯗꯨ ꯃꯩꯇꯩ ꯂꯥꯟꯖꯥꯕꯁꯤꯡ ꯑꯗꯨꯗ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯁꯨꯁꯥ, ꯅꯣꯡꯆꯨꯞꯊꯣꯡ ꯑꯁꯦ ꯀꯕꯣꯒꯤ ꯂꯥꯟꯃꯤ ꯑꯃꯠꯇꯅ ꯍꯥꯡꯕ ꯉꯝꯗꯅꯕ ꯏꯄꯨꯅ ꯆꯦꯠꯅ ꯂꯣꯜꯂꯝꯂꯒꯦ꯫ ꯏꯁꯨ ꯆꯤꯡꯁꯣꯝꯕꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯁꯦ ꯍꯧꯖꯤꯛꯃꯛ ꯄꯨꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡ ꯌꯧꯔꯁꯤ, ꯏꯁꯨꯒꯤ ꯑꯔꯣꯏꯕ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯨꯔꯁꯤ꯫ ꯈꯦꯂꯦꯝꯕꯅ, ꯐꯒꯅꯤ ꯏꯄꯨ, ꯏꯄꯨꯒꯤ ꯃꯥꯡ ꯊꯥꯔꯣ, ꯅꯄꯨꯅ ꯇꯨꯡꯗ ꯂꯥꯛꯀꯦ꯫ ꯐꯒꯅꯤꯗꯣ ꯏꯄꯨ, ꯅꯅꯥꯏꯅꯁꯨ ꯑꯅꯤ ꯏꯄꯨꯒꯤ ꯃꯥꯡ ꯊꯥꯖꯔꯒꯦ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯄꯤꯕꯥꯅ ꯅꯣꯡꯄꯣꯛ ꯊꯣꯡꯁꯨ ꯆꯦꯠꯅ ꯂꯣꯜꯂꯝꯂꯦ, ꯑꯗꯨꯒ ꯑꯍꯤꯡ ꯊꯦꯡꯕꯗ ꯁꯅꯥ ꯀꯣꯅꯨꯡ ꯇꯝꯂꯛꯂꯦ꯫ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ, ꯅꯨꯃꯤꯠ ꯌꯨꯡꯈꯠꯂꯛꯄ ꯃꯇꯝꯅꯤ꯫ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕ ꯃꯍꯥꯔꯥꯖꯇꯨ ꯈꯣꯡꯖꯣꯝ ꯇꯨꯔꯦꯜꯗ ꯂꯥꯏꯑꯣꯏꯈ꯭ꯔꯕ ꯏꯄꯥ ꯏꯄꯨꯒꯤ ꯃꯐꯝꯗ ꯍꯩꯀꯠ ꯂꯩꯀꯠ ꯇꯝꯂꯝꯂꯒ ꯃꯅꯥꯏ ꯃꯁꯦꯟ ꯐꯝꯅꯥꯏꯕ ꯑꯃꯗꯤ ꯈꯣꯡꯃꯤ ꯂꯥꯟꯃꯤꯁꯤꯡꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯦ꯫
Ipu amaiba pibadu sanamangda chap leplare. Ipu, ngarangdagi nasuna ipugi sak uba phangjatabani. Kari lamda khongdoi birubagi. Ipubu yawa phigai sengna haibiyudo ipu. Amaiba pibadu sanamangda leplaga maru lukna hairei. Isu ningthem. Nanai na pudi ngarang ahing athengbada. Nongchup thonggi lanphamda lanthengna jarubani do lainingtho. Kari yawanu ipu. Kanana nongchup thonggi lanphamda lansingnarakpagi. Nasuna jingnariba ase kokhanbiyo ni ipu. Sana ningthem. Kabo manungda leiriba Burmese lanmising. Nongchup thong hanglaga thokigadawre haibagi. Sana nakta hangkatlamdana. Nanai na pu thinthadana kabo mai kai pangjabani do lainingtho. Amaibagi wada tabada kiyambadu sana paphal thaktagi phuknaungna haugalai. Achacha. Kari haiba. Maitai lanmi athauba singna mikup nahom singna cheksinna ngakliba ngamkhai adubu kari matik mathauna leiduna namkhairaga thokige khanjaba sai. Sya. Burmese macha pangdaba sing. Maitai ningthauda singnabadi khangani do sariso. Mitna kuppada kaboda landagi dai. Khangani do. Tapthabiyo do iningtho. Thokiba khudingma nanaina puna hangatchagedo. Thodokdo nasuda jingnaba leitana takpiyo do ipu. Isu ningthem. Ngamkhai ngakliba angamba singi marakta. Kurakki ina lai saba. Kabo ningthogi khutsoi chaba angamba tamba yauram lene he. Ningthau kabo ningthauga. Maitai macha tamba aduga. Sarau sinaraga. Nongchup thong hangduna. Ngasi ahing kabo da leiriba. Burmese machasi lona thadokkinanaba silam lene ningthem. Amaibagi wado tabada kiyamba Maharaj saubana mana paibe yadre. Minai macha. Mithibong mitambal. Kabogi machum chaba. Hui. Nangumbana so. Ima lebaki ningtamba manghangi khanmo. Haibiyo ipo. Ima lebakbu mikhapol hanaba siliba. Tamba nupa adu kanan. Nasuda takbiyo. Ipo. Pangdaba tamba magi lurel kaklaga. Angangba ingi iking aduna. Ipa ipu singi maphamda. Tarpon katke ipo. Takbiro. Nasuda pangdaba tamba adu kanano. Isu ningthem. Nanai na puna soidana haiganido. Lainingtho. Mikup sidadi sanabudi tapthabikho lainingtho. Ipo. Sana ningthem. Ngasi ahing Burmese macha singa ngamkhai ngakliba maitai lanmi kharaga akanba mawongda lan soknakredo. Ipo. Makhatabi. Maitai lanmi singna Burmese macha sing maithiba pikhraba natra ipo. Ningthem. Amambagi khudong chaba lauraga Burmese lanmi saruk ahum thokpagi anidi nanaina pu amadi maitai lanmi singna loina hatkre. Lemhauba Burmese lanmi khara adudi kabogi konungda amuk hana jensin ningthem. Nawa hai tabada nungai ipo. Pangdaba Burmese macha ayamba loina thawai thakre heba. Lemhauba kharana kiduna kaboda amuk hana jensin khraba. Ipo. Ipogi natik na thauna nasuna thagale. Ado ipo. Maitai lan jaba sing asok apan asi ana yaudabra ipo. Ningthem. Langi matamda sarit sara haibase maitai ekhoigi di ithauna iringjel oiribani. Sarit sara haibana Burmese lanmi singi nongmai bom top ka hena sukhanbadi ngamde. Aduga ningthem. Ahing chupa ma yeknaba singa mayoknabada. Hanba leitana mayoknaramlaga. Wari. Iningthauga unaramlaga. Potharage haiduna. Iningthaugi achanba nanai chingsomba. Sana konung yaurakle. Ningthem. Isu chingsomba. Sana thongda iningthaugi yathang amatang ngai haurigi ningthem. Aigi inai achanba chingsomba. Ahing chupa ama yeknaba singa landa naramlaga. Lantheng naramlaga. Langam phiral puduna kiyamba Maharaj unaba lakle haiba. Ha. Kari yengni inai sa. Chingsomba bu ikai khumnabaga loinana darbar mayada pusilao thille.